Mama, 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 mama. Chị tuition taugi ke ai cho tàu cho anh nốc ăn là đi LB đấy thôi đây này tôm tôm nốc ăn như thế like đi piramo like तो देख के जाओ भाई no Mama. ôi tức thì chân chân cái này cái gì chân tri nó Ma. like piro Mama. anh cái hai đứa đi tàu vi đi chị chị nè Mama. ai cao Ka. chị anh thì LB em có giàu và nốc ăn như thế thôi tôi xin đấy đâu Ku. Mama. oh nada क्या दे नो नंगी ट्यूशन दो ini oh 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 ôi cái gì sao như nè cái gì sao như nè chị 우람이 tật hay 우람이 우리 누나 먹어가이브도 아두수 호래이브도 아니 수럼들이 마타 사로이드로 아우 까리 까리 따빠 잉 잉 따빠 까 three 6 mèo comment video mèo comment video mèo like tôi xin video mo Ow. Ma'am, like, comment tàu view. Hello. Aku hiểu ai thùng một trái nuôi đi kìm dáng trái gì. Ma'am cái kìm dáng cho nó kì. Ấy thì hỏi thùng bùi nó chari. Cái nó xiêm xiêm ai bộ. Khui hình dáng cái huran rồi bộ tàu đi xịp bộ. Cái hình dáng chari kì. Cô giải log chất khởi bố. Sampai sumber kenana thungino how bro. Chia sẻ lại, thank you chia sẻ. 3 like done Susmi chất khe hay chia cây gì chất khe đi. Susmi chất khe đi chia lấy được chia sẻ na how tea hay chia cây nhang chay vậy cây nhang chay nó chia hào lòng này đã cây hào rồi đó अदुगा सिमंता बोरोना हाय hello सिमंता खाना हो गया आपका
सभी दोस्तों कमेंट करो, लाइक करो। ꯆꯦꯁꯤ ꯈꯝꯕꯒꯤ ꯂꯣꯏꯈ꯭ꯔꯕꯣ? ꯑꯩꯁꯨ ꯌꯥꯎꯔꯝꯃꯦ ꯈꯝꯕꯒꯤꯗ ꯀꯨꯏꯅ ꯌꯥꯎꯔꯝꯃꯦ, ꯅꯣꯛꯄꯅꯁꯨ ꯂꯣꯏꯔꯦ ꯋꯥꯔꯤꯗꯣ. ꯑꯗꯨꯒ Simanta Borona, thumbs up. Thank you, Simanta. Hi Asit, namaste. Hi Simantana. Simantana hi Sana, hi Sanana hi. Aduga chesina nangi warida khujai lawba chakre hi dudi. Oh, okay, khujai lo kaina amala amane adudo haiba. Adudo ni chesi. Che kai hinjang charke. Hajikta nene sigi sunga hak changure. Adudo ꯅꯣꯛꯄꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯅꯤꯅꯦ ꯁꯤ ꯐꯥꯒꯤ ꯇꯧꯅꯗꯅ ꯑꯗꯨꯒꯤ ꯑꯩꯅꯤꯅꯦ ꯁꯤꯒꯤꯗꯣ ꯀꯛꯊꯠꯈ꯭ꯔꯦ ꯃꯤ ꯂꯥꯛꯑꯦꯅ ꯑꯗꯨꯒ ꯑꯩ ꯊꯥꯔꯦ ꯉꯥꯏꯍꯥꯛꯇꯪꯈꯛ ꯁꯅꯥꯅ ꯍꯥꯏꯌꯦ ꯕꯣꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯁꯤꯅ हाय सिमंताना लव सिमंता खाना हो गया आपका आज क्या खाया अदुगा चेसिना सेबोट थोंगी हाय Oh hoi che sebuji hawbanigo che hinjangse aidi jamna sagalakpa matamda chamthong chanaba phangdadi sebot chani jije aidi lightly oina isa jangmanebako aduga ma'am comment tobiro please like tobiro aduga che moigi pot to amta kaubiune kaigino pot haiba yadre haiduna mu che pot haiba yadre hainum kana haile hore maru oina maru amta kaubiyo che gisu aduga chesina aidi anjanadagi laini aya che nama anjanasu tharibane lorine chesi LB pareng lenge tawise aduga chesina hawi hai hawbani yamna sebu thongba akhoi khulakta phangba manan nungsibido adu nang heli hawba atusu yam hawi duga eno tawe ꯖꯤꯡꯒꯥꯗꯤ ꯌꯥꯝ ꯀꯌꯥ ꯍꯩꯅꯕ ꯋꯥꯠꯂꯤ ꯆꯠꯅꯗ꯭ꯔꯦ ꯄꯣꯠ ꯍꯥꯏꯕ ꯑꯣ ꯆꯦ ꯇ꯭ꯔꯦꯟꯗꯤꯡꯁꯤ ꯌꯥꯝ ꯖꯥꯡꯉꯤ ꯅꯠꯇ꯭ꯔ ꯆꯦ ꯍꯣꯏ ꯑꯗꯨꯅꯅꯤ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯃꯔꯨ ꯍꯥꯏꯅ maru lao chesina lao hai maru lao hai Simanta Boro on hai Simanta Boro comment करो please comment करो Simanta Boro आप आशी दीदी के साथ आप ज्वाइन है क्या आप एलबी पे अगर आया है ना तो कमेंट करो सबके साथ बातें करो तभी तो आपका बढ़ेगा तभी तो आपका फैमिली बढ़ेगा वाईटी फैमिली ठीक है अगर आप बातें नहीं करोगे तो हाय हेलो करेंगे ना तो कोई मतलब आके नहीं सब नहीं करेगा मतलब ऐसे सोचेगा कि सपोर्टर होगा तो आप बातें करो एक दूसरे से अब आशी दीदी के साथ आपने ज्वाइन कर लिया नहीं किया है तो कर लो अदुगा चेसिना सपोर्ट चे कनो लइबो निपासे लेनाब्रा अदुगा कमेंट मैम कमेंट तबु प्लीज कमेंट तबु लाइक तबु सपोर्ट तबु ngसीदी एलबी से ऐसुमता हायगे सिमंतना हैंडशेक तवरे चेसिता नमस्ते तवरे अदुगा सिमंता से लास्ट याम लाइबको वा ngang मा सुमाइ दुम तौरगा लइबा अदुगा सिमंता आपको हिंदी आता होगा ना अगर आसाम का है तो हिंदी जरूर आता होगा नहीं तो बंगाली में बोलो अदुगा चेसिना पंगांग तंगांगू नंग मरु लाकनबा ओइ चे मरु लाओ दीदी चेसिना थैंक यू सिमंता है अदु चेसिना मरुन थाईलैंड जवळ चेसिना सपोर्ट and हायरे दुगा comment in the day of luck 67 hai चेसी मरु लाक्तबसे वाइनी मयामि लाक्पो होगदि लाक्पको दुगा अखोइगिसु लाउ हे मरुदो नोंमतंगि लाउ हे अखोइगिसु कैनो हे क्या स्ट्रगल तौदोइनो मरु लाक्पिउ अदुगा
ꯑꯩ ꯑꯦꯜꯕꯤꯗꯩ ꯊꯣꯛꯂꯛꯄ ꯃꯤꯡꯗꯨꯕꯨ ꯑꯩꯅ ꯐꯪꯅꯔꯝꯕ ꯃꯤꯡꯗꯨꯕꯨ ꯂꯥꯛꯅꯤꯡꯗꯦ ꯆꯦꯁꯤꯅ ꯀꯣꯃꯦꯟ ꯍꯥꯏ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯍꯦꯜꯂꯣ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯂꯥꯏꯚꯇ ꯖꯣꯏꯟ ꯇꯧꯔꯒ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯆꯦ ꯉꯁꯤꯒꯤ ꯊꯥꯈ꯭ꯔꯕ ꯑꯌꯨꯛꯇ हेलो सीमंता आप चले गए क्या yes. सपोर्ट अरे सपोर्ट करने वाला चाहिए एमडी मोहम्मद इमरान हाय हेलो इमरान कहाँ से हो इमरान आप थैंक यू आपको मेरे लाइव स्ट्रीम पे ज्वाइन करने के लिए थैंक यू सो मच आप कहाँ से मेरे लाइव अटेंड कर रही हो सभी लोग प्लीज लाइक कर दो चतो मत काउसला मत जसिरा मत जसिरा मत जसिरा मत जसिरा काले ngano hay nu nga du lang che khare dana nga du lang che khare shi dano मैम कमेंट तौबियो कमेंट लेते पानब हेलो इमरान कायदा सकता ngatang na si ngatang na si ko kam bai gino ये कौन हेलो कैलाश आई अरेम पता हरम मगनी मुझे बोला आओ सही ला नहीं चप्पल प्रो नहीं चप्पल प्रो नहीं चप्पल प्रो
लाओ लाओ चलो हाँ चलो मथक चलो इश आई आई चलो हाय चलो Madonna caro, Madonna caro. Chalo. Sao nusa sai thế? Nusa sai thế. Ôi giời, ôi má, sao đấy ba? Sao đấy ba cắt xin rồi. Nhìn đi đi. Balik MR Blog Lighten, thank you. Papa ro natraga papa gi machani paro mama ro. Thank you so much. mama 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 Papa ni hai do. Oh papa kay hinjang charake. Yam nungare ngatang lakpiba ay ngatang live thakpasiga misingsisu lakte loiramdai matam horen loiramdai matamda he lakani kakhatlage taw matamduga. Yen marum hai oh papa khoi di sambar thongba chai. Sana ma sariba mathakta laini
ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯏꯁꯀꯤꯜ ꯑꯃ ꯃꯊꯧ ꯇꯥꯏ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯏꯁꯀꯤꯜꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯄꯄꯥꯅ ꯑꯣ ꯑꯣ ꯍꯥꯏꯌꯦ ꯄꯄꯥꯗꯨꯕꯨꯗꯤ ꯅꯣꯡ ꯇꯥꯔꯤꯕꯣ ꯅꯣꯡ ꯍꯧꯖꯤꯛ ꯇꯥꯕ ꯐꯔꯕꯣ ꯎꯐ ꯃꯤꯕꯨ ꯂꯩꯇꯦ ꯁꯨꯁꯃꯤꯇꯥ ꯍꯣꯏ ꯄꯄꯥ ꯉꯥꯏꯍꯥꯛ ꯊꯥꯕꯅꯦꯅ ꯊꯥꯖꯤꯜꯂꯨꯔꯒ ꯃꯤ ꯂꯩꯇꯦ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ 20 ꯃꯤꯅꯤꯠ ꯐꯥꯔꯦ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯗꯤ ꯀꯛꯊꯠꯀꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤꯁꯨ ꯂꯩꯇꯕꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏ ꯂꯩꯕꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ ꯊꯕꯛꯁꯨ ꯁꯨꯕ ꯉꯝꯗꯕ ꯃꯃꯥꯒꯤꯗꯤ ꯉꯁꯤ 3K ꯌꯧꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯋꯥꯆ ꯇꯥꯏꯝ ꯌꯧꯔꯦ ꯁꯨꯗꯣꯔꯦ ꯈꯇꯪꯗ ꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯔꯅꯤ ꯂꯦꯞꯊꯣꯛꯑꯦ ꯑꯃꯨꯛ ꯃꯥꯡꯖꯩ ꯑꯟꯇꯤꯒꯤꯅꯤ ꯑꯟꯇꯤꯒꯤꯅꯤ ꯑꯟꯇꯤꯒꯤ ꯍꯣꯏ ꯍꯣꯏ ꯋꯥꯗꯤ ꯈꯔꯗꯤ ꯉꯥꯡꯕ ꯆꯨꯝꯃꯤ ꯍꯥꯏ ꯍꯣꯏ ꯄꯄꯥ ꯈꯔ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯈꯔ ꯑꯦꯛꯁꯇ꯭ꯔꯥ ꯃꯁꯥꯅ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯩꯕ ꯇꯥꯏ ꯑꯗꯩ ꯑꯍꯥꯟꯕꯒꯤꯁꯤꯅꯤ ꯌꯥꯝ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯈꯔ ꯏꯀꯥꯏꯕ ꯀꯩꯀꯥ ꯇꯧꯕꯁꯦ ꯑꯗꯨꯒ ꯅꯣꯡꯗꯤ ꯂꯥꯞꯈ꯭ꯔꯦ ꯍꯥꯏ ꯅꯣꯡꯗꯤ ꯂꯥꯞꯈ꯭ꯔꯦ ꯑꯣ ꯅꯣꯡ ꯇꯥꯗ꯭ꯔꯕ ꯑꯁꯤꯒꯁꯨ ꯅꯣꯡ ꯇꯥꯗꯦ ꯁꯤꯒꯁꯨ ꯅꯨꯡꯁꯥ ꯁꯥꯅ ꯑꯗꯨꯝ ꯂꯩ ꯃꯐꯝ ꯃꯐꯝꯗꯅ ꯇꯥꯔꯦ ꯃꯐꯝ ꯃꯐꯝꯗꯅ ꯇꯥꯗꯦ ꯃꯤ ꯂꯥꯛꯑꯣ ꯍꯣꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯤꯉꯩꯁꯤꯒ ꯍꯣꯔꯦꯟ ꯀꯛꯑꯝꯗꯥꯏ ꯌꯧꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨ ꯄꯨꯡꯅꯨꯡ ꯃꯊꯪ ꯃꯊꯪ ꯊꯦꯡꯊꯗꯅ ꯄꯨꯡ 2ꯐꯧ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯟꯇꯤꯒꯤ ꯑꯟꯇꯤ ꯂꯥꯛꯑꯦ ꯑꯟꯇꯤ ꯂꯥꯛꯑꯦ ꯑꯟꯇꯤ ꯂꯥꯛꯑꯦ ꯑꯟꯇꯤ ꯐꯨꯒꯤ ꯇꯥꯔꯦ ꯑꯥꯗ ꯆꯪꯉꯨꯅꯨ 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 ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯗꯤ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯂꯩꯔꯗꯤ ꯆꯪ ꯆꯪꯅ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣ ꯄꯄꯥꯅ ꯍꯥꯏ ꯑꯩꯒꯤ ꯇꯥꯏꯞꯁꯦ ꯈꯔ ꯁꯦꯝꯃꯒ ꯄꯥꯎ ꯃꯌꯦꯛꯁꯦ ꯀꯨꯞꯄꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯣꯏ ꯄꯄꯥ ꯑꯆꯨꯝ ꯏꯔꯧ ꯑꯗꯨꯝ ꯁꯦꯝꯃꯒ ꯄꯥꯔꯛꯀꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯒ ꯄꯥꯕ ꯍꯩꯅꯩ
ꯑꯦꯁꯦꯁ ꯄꯥꯎ ꯅꯝꯕꯅ ꯁꯤꯁ ꯂꯥꯏꯛꯀ ꯂꯣꯏꯅꯅ ꯕꯥꯏ ꯑꯃꯨꯛ ꯑꯣꯏꯔꯨꯈꯤꯒꯦ ꯍꯥꯏ ꯏꯕꯨꯡ ꯑꯍꯥꯟꯕ ꯂꯥꯛꯄꯤꯔꯒ ꯀꯩꯒꯤ ꯂꯥꯛꯄꯒ ꯗꯨꯛ ꯆꯥꯛꯅ ꯊꯣꯛꯏꯕ ꯂꯩꯅꯤꯡꯗꯕꯩꯔꯣ ꯑꯍꯥꯟꯕ ꯂꯥꯛꯇꯤ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯄꯥꯎꯅꯝꯕꯁꯦ ꯑꯁꯦꯡꯃꯛꯀꯤ ꯆꯠꯄꯤꯈ꯭ꯔꯕ꯭ꯔꯣ ꯂꯥꯛꯄꯒ ꯂꯥꯛꯇꯤ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯌꯥꯡꯅ ꯆꯠꯄꯤꯈ꯭ꯔꯦ ꯄꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯂꯣꯇꯥꯔꯤ ꯒꯦꯝ ꯑꯃ ꯄꯤꯔꯛꯑꯦ ꯁꯨꯁꯃꯤꯇꯥ ꯀꯣꯃꯦꯟ ꯍꯥꯏꯅ ꯏꯔꯒꯦ ꯑꯗꯨꯒ ꯌꯥꯡꯅ ꯌꯥꯡꯅ ꯄꯥꯔꯛꯎꯀꯣ ꯃꯁꯤꯡ ꯌꯥꯝꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯄꯥꯔꯛꯀꯦ ꯄꯥ ꯃꯤ ꯂꯩꯇꯕꯒꯤ ꯉꯥꯛꯇꯪ ꯀꯩꯅꯣ ꯌꯦꯡꯁꯤ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯏ ꯃꯃꯥꯁꯨ ꯂꯥꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯟꯇꯤ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯁꯤꯁ ꯂꯥꯏꯛ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯤꯁ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯏꯕꯨꯡ ꯂꯥꯏꯛꯇꯨꯗ ꯇꯧꯕꯤꯔꯝꯃꯤꯗꯣ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯝꯗ ꯌꯧꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯞ ꯇꯧꯗꯅ ꯂꯥꯏꯛꯁꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ 7 ꯃꯨꯛꯇꯤ ꯁꯨꯖꯔꯦ ꯑꯩ 30 ꯃꯤꯅꯤꯠ 28 ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯔꯦ ꯄꯄꯥꯅ ꯍꯥꯏꯌꯦ ꯁꯨꯁꯃꯤꯇꯥ ꯃꯃꯥꯗꯣ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯌꯥꯎꯔꯤ ꯑꯗꯨꯅꯅꯤ ꯑꯣ ꯍꯣꯏ ꯄꯄꯥ ꯍꯣꯏ ꯄꯄꯥ ꯍꯣꯏꯒꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯃꯇꯥ ꯆꯥꯔꯕꯅꯤ ꯍꯥꯏꯗꯤ ꯑꯃꯗꯁꯨ ꯂꯣꯏꯅ ꯁꯨꯅꯕ ꯑꯦꯇꯦꯟ ꯇꯧꯕꯤꯕ ꯉꯝꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯀꯣ ꯐꯔꯕꯅꯤ ꯑꯗꯨꯒ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯂꯥꯛꯑꯦ ꯑꯁ ꯏꯕꯨꯡꯁꯦ ꯀꯨꯏꯔꯦꯗ ꯎꯗꯕ ꯏꯕꯨꯡ ꯅꯍꯥꯟꯒꯤ ꯅꯪꯒꯤ ꯂꯥꯏꯐꯇꯨꯒꯤ ꯑꯇꯩ ꯃꯈꯥ ꯊꯥꯔꯛꯇ꯭ꯔꯦ ꯅꯪꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯒ ꯂꯩꯕꯩꯗꯣ ꯑꯥꯏ ꯂꯥꯏꯛ ꯗꯦꯝ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯆ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯄꯄꯥꯅ ꯀꯣꯃꯦꯟ ꯍꯥꯏꯔꯦ ꯄꯥꯊꯣꯛꯑ ꯂꯣꯏꯔꯦ ꯖꯥꯡꯅ ꯀꯃꯂꯦꯁꯟ ꯁꯤꯡꯍꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯀꯃꯂꯦꯁꯟꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯦꯡꯀ꯭ꯌꯨ ꯀꯃꯂꯦꯁꯟ ꯂꯥꯛꯄꯤꯕꯒꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯥꯏꯒꯔꯁ ꯕꯦꯒꯇꯤ ꯂꯩꯔꯤꯕꯣ ꯇꯥꯏꯒꯔꯁ ꯕꯦꯒ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯇꯥꯏꯒꯔꯁ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯂꯥꯛꯑꯦ ꯍꯥꯏ ꯏꯄꯥꯝꯗ ꯂꯥꯛꯑ ꯀꯩ ꯀꯞꯄꯤꯕ ꯏꯄꯥꯝꯗ ꯂꯥꯛꯄꯁꯦ ꯋꯥꯕ꯭ꯔꯣ ꯏꯄꯥꯝꯗ ꯂꯥꯛꯄꯗꯤ ꯅꯣꯛꯀꯗꯅꯤ
ꯑꯗꯨꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? Mama. Mama. Nang chappal di. Oh, Tiger's Bank na hay. Taliba, wakal nungaite hay. Nang ngasi halairo, kainodagi? Jumdagi halaira ba? ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯣ ꯏꯄꯥꯝ ꯍꯥꯏꯗꯤꯅꯦ ꯁꯁꯨꯔꯥꯜ ꯍꯥꯏꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯣꯟꯅꯕꯒꯤ ꯈꯪꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯁꯁꯨꯔꯥꯜ ꯍꯥꯏꯌꯦꯕ ꯏꯄꯥꯝ ꯆꯠꯂꯗꯤ ꯍꯔꯥꯎꯅꯩꯗꯅ ꯑꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯈꯇꯪ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯦꯠꯇꯤꯡ ꯑꯣꯏꯕꯗ ꯍꯣꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯒꯅꯤ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅ ꯍꯔꯥꯎꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯒ ꯄꯄꯥꯅ ꯀꯣꯃꯦꯟ ꯍꯥꯏꯌꯦ ꯑꯗꯨꯒ ꯔꯣꯃꯦꯟ ꯃꯩꯇꯩꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯗꯥꯔꯣꯃꯦꯟꯁꯦ ꯑꯗꯨꯒ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯀꯔꯤ ꯄꯀꯣꯔꯥ ꯑꯁ ꯀꯔꯤ ꯄꯀꯣꯔꯥꯅ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯀꯔꯤ ꯄꯀꯣꯔꯥꯗꯣ ꯆꯥꯕ ꯍꯩꯅꯕ꯭ꯔꯣ ꯍꯦ ꯑꯗꯨ ꯀꯕꯨꯇꯔꯒꯤ ꯏꯁꯤꯡꯅꯤ ꯍꯩ ꯀꯕꯨꯇꯔꯒꯤ ꯏꯁꯤꯡ ꯏꯁꯤꯡ ꯊꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯗꯦꯠ 5ꯇꯒꯤ ꯊꯣꯛꯂꯛꯏꯅꯤ ꯍꯥꯏꯌꯦ ꯗꯦꯠ 5ꯇꯒꯤ ꯑꯠꯆꯥ ꯍꯣꯏ ꯗꯦꯠ 5ꯇꯒꯤ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯂꯩꯔꯒ ꯂꯥꯛꯑꯦꯀꯣ ꯌꯨꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣ ꯂꯥꯛꯑꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯦꯜꯕꯤ ꯃꯩꯕꯨꯟꯅꯤ 10 ꯂꯥꯏꯛ ꯍꯥꯏ ꯗꯥꯕꯤꯅꯣ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒꯅꯤ ꯃꯩꯕꯨꯟ ꯅꯧꯗꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯀꯅꯥꯝ ꯂꯩꯇꯗꯅ ꯑꯩꯗꯤ ꯀꯩꯅꯣꯒꯤꯗꯨꯒ ꯅꯦꯅꯦꯁꯤꯒꯤ ꯂꯥꯏꯐꯇꯨ ꯅꯣꯛꯃꯟꯒꯤꯅ ꯑꯩꯗꯤ ꯊꯣꯛꯂꯛꯑꯕ ꯅꯦꯅꯦꯁꯤꯒꯤ ꯀꯛꯑꯣ ꯊꯕꯛꯀꯤ ꯃꯤ ꯂꯥꯛꯏꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯑꯩꯗꯤ ꯍꯩꯅꯩ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯃꯆꯤꯗ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯣꯔꯣꯝ ꯐ꯭ꯔꯥꯏ ꯌꯥꯎꯔꯤ ꯑꯁ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯈꯔ ꯑꯐꯥꯎ ꯁꯥꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯆꯥꯔ ꯆꯥꯔꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯃꯩꯕꯨꯟ ꯀꯥꯞꯄꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣ ꯁꯟꯗ ꯇꯥꯔꯕꯣ ꯑꯗꯨꯒ ꯑꯝꯇ ꯃꯤ ꯀꯧꯋꯣ ꯃꯩꯕꯨꯟ ꯍꯥꯏꯅ ꯑꯝꯇ ꯀꯧꯋꯣ ꯑꯣ ꯆꯦ ꯎꯁꯥꯒꯤꯗꯣ ꯈꯪꯕ꯭ꯔꯥ ꯗꯥꯕꯤꯅꯣꯠ ꯑꯩꯗꯤ ꯈꯪꯗꯦꯕꯀꯣ ꯀꯩꯅꯣꯒꯤ ꯅꯦꯅꯦ ꯁꯤꯒꯤ ꯑꯦꯜꯕꯤꯗꯣ ꯅꯦꯅꯦ ꯁꯤꯒꯤ ꯑꯦꯜꯕꯤꯗꯣ ꯃꯥ ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯈꯤꯕꯗꯨꯒꯅꯦ ꯑꯁꯤ ꯀꯥꯖꯔꯣꯏ ꯁꯤꯒꯩ ꯑꯣꯟꯊꯔꯗꯤ ꯃꯣꯏꯗ ꯆꯠꯂꯦ ꯀꯦꯛ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯒ ꯆꯠꯂꯦ ꯅꯦꯅꯦ ꯁꯤꯒꯤ ꯑꯦꯜꯕꯤꯗꯣ ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯈꯤꯕꯗꯨꯒꯅꯦ ꯑꯩꯅ ꯃꯌꯥꯝꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯧꯔꯕ ꯑꯗꯣ ꯑꯩꯅ ꯍꯧꯕꯒ ꯆꯦ ꯎꯁꯥꯒꯤꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯀꯛꯊꯠꯇ꯭ꯔꯦ ꯆꯦ ꯎꯁꯥꯅ ꯁꯥꯎꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯎꯆꯥꯗ ꯐꯣꯟ ꯑꯃꯁꯨ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯍꯥꯏ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯃꯌꯥꯝꯒꯤ ꯅꯪꯅꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯑꯩꯈꯣꯏ ꯈꯔ ꯃꯌꯥꯝꯅ ꯈꯔ ꯄꯥꯡꯃꯤꯟꯅꯗ꯭ꯔꯗꯤ ꯉꯥꯏꯈꯣ ꯃꯃꯥꯅ ꯍꯦꯛ ꯑꯦꯜꯕꯤꯁꯦ ꯊꯥꯕ ꯍꯧꯒꯠꯂꯛꯄꯗ ꯅꯪꯁꯤꯅ ꯍꯦꯛ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯄꯄꯥꯅ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯈꯔ ꯇꯞꯄꯦ ꯍꯥꯏ ꯑꯣ ꯈꯔ ꯇꯞꯄ ꯄꯄꯥ ꯀꯣꯃꯦꯟꯁꯨ ꯂꯩꯇꯦꯅꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯍꯥꯏ ꯎꯁꯥꯗ ꯐꯣꯟ ꯑꯃꯁꯨ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯍꯥꯏ ꯗꯥꯕꯤꯅꯣꯅ ꯈꯨꯃꯟꯅ ꯎꯁꯥꯗ ꯍꯥꯏ ꯑꯗꯨꯒ ꯃꯍꯟꯇ ꯑꯦꯟꯗ꯭ꯔꯤꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯍꯦꯜꯂꯣ ꯃꯍꯟꯇ ꯆꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯍꯟꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯃꯃꯥꯡꯗ ꯎꯅꯈ꯭ꯔꯕ꯭ꯔꯥ ꯃꯍꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯤꯌꯣ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯗꯥꯕꯤꯅꯣ ꯍꯣꯏꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯍꯟꯇꯅ ꯑꯩꯁꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯃꯍꯟꯇ ꯅꯪꯒ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯔꯒꯅꯤ ꯌꯦꯡꯗꯣꯏꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯣꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗ ꯀꯃꯦꯟ ꯑꯝꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒ ꯑꯩꯁꯨ ꯀꯃꯦꯟꯗꯨꯒ ꯆꯪꯉꯒ ꯌꯦꯡꯉꯛꯀꯦꯀꯣ ꯑꯗꯨꯒ ꯁꯛꯄꯨꯗꯤ ꯍꯟꯖꯔꯛꯀꯦꯕ ꯑꯥꯐꯇꯔ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯉꯁꯤ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯌꯦꯡꯅꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯁꯩ ꯁꯛꯈ꯭ꯔꯦ
ꯅꯪꯗꯣ ꯅꯪꯅꯦ ꯁꯣꯟꯗ ꯀꯣꯃꯦꯟ ꯇꯧꯗꯣꯏꯔꯥ ꯁꯣꯟꯗ ꯀꯣꯃꯦꯟ ꯇꯧꯗꯣꯏꯔꯥ ꯁꯣꯟꯒꯤ ꯀꯣꯃꯦꯟ ꯁꯣꯟꯗ ꯑꯦꯛꯆꯦꯟꯖꯀ ꯑꯣꯏꯈꯤꯅꯤꯀꯣ ꯑꯗꯨꯒ ꯑꯣ ꯑꯥꯔꯃꯤ ꯀꯤꯠꯆꯟ ꯀꯤꯡꯅ ꯑꯣꯟ ꯍꯥꯏꯌꯦ ꯗ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯂꯩꯇꯦ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯅ ꯍꯥꯏꯌꯦ ꯑꯩꯅ ꯏꯕꯒꯁꯦ ꯑꯁꯨꯝ ꯄꯥꯎꯑꯣ ꯍꯣꯏ ꯄꯄꯥ ꯄꯥꯒꯦ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯜꯅ ꯍꯥꯏꯌꯦ ꯚꯦꯟꯗ꯭ꯔꯤ ꯏꯔꯣꯝꯕ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯠ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯀꯣ ꯚꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕ ꯅꯣꯡ ꯇꯥꯕ ꯐꯔꯕꯣ ꯗꯥꯕꯤꯅꯣꯠ ꯑꯗꯨꯒ ꯑꯗꯨꯒ ꯃꯍꯟꯇꯅ ꯍꯥꯏ ꯍꯥꯟꯅ ꯑꯇꯣꯞꯄꯒꯤ ꯑꯦꯜꯕꯤꯒꯤꯗ ꯁꯞ ꯇꯧꯔꯛꯑꯣꯅ ꯇꯧꯈꯤꯕꯗꯣ ꯍꯥꯏ ꯍꯣꯏ ꯃꯍꯟꯇ ꯑꯗꯣ ꯅꯪꯅ ꯃꯇꯝꯗꯨꯒ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕꯒꯤꯅꯦꯅꯦ ꯁꯤ ꯑꯥꯔ ꯀꯦꯒꯤꯗ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯤꯀꯣ ꯑꯗꯣ ꯅꯪꯅ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕꯒꯤ ꯁꯞ ꯍꯜꯂꯝꯗꯕ ꯌꯥꯏꯌꯦ ꯅꯪ ꯑꯝꯇꯪ ꯀꯩꯅꯣꯗ ꯑꯩꯅ ꯉꯁꯤ ꯁꯣꯔꯠ ꯑꯃꯁꯨ ꯊꯥꯡꯒꯠꯄꯅꯦꯕ ꯂꯐꯨ ꯏꯔꯣꯟꯕꯒꯤ ꯑꯃ ꯁꯣꯔꯠꯇꯨ ꯌꯦꯡꯉꯒ ꯀꯣꯃꯦꯟ ꯑꯝꯇ ꯊꯥꯗꯕꯤꯔꯝꯃꯣ ꯗꯥꯕꯤꯅꯣꯠ ꯑꯩꯒꯤ ꯁꯣꯔꯠ ꯑꯃ ꯊꯥꯡꯒꯠꯄꯅꯦ ꯑꯗꯨꯒ ꯃꯍꯟꯇꯥꯅ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯍꯟꯇꯥ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯣ ꯌꯨꯝ ꯀꯩꯗꯤ ꯀꯩꯁꯨꯝ ꯇꯧꯍꯧꯗꯕ꯭ꯔꯥ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯑꯅꯤ ꯍꯥꯏꯕꯤ ꯍꯥꯏ ꯑꯅꯤ ꯍꯥꯏꯕꯤ ꯍꯥꯏꯔꯒ ꯗꯥꯟꯁ ꯇꯧꯈꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕꯅꯤ ꯑꯦꯜꯕꯤꯁꯦ ꯊꯥꯕꯗꯒꯤ ꯅꯨꯡꯁꯥ ꯁꯥꯔꯤꯗꯣ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯁꯠ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏꯅꯤ ꯑꯦꯜꯕꯤꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔ ꯂꯥꯛꯑꯦ ꯏꯕꯨꯡ ꯐꯥꯔꯃꯔ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯅꯆꯜꯅ ꯑꯍꯥꯟꯕꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯀꯥꯏꯒꯟꯕ ꯂꯤꯛꯂꯤꯒꯨꯝ ꯀꯥꯏꯒꯟꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯦ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ ꯅꯈꯨꯠꯇꯨꯅ ꯑꯩ ꯏꯕꯨꯡ ꯂꯤꯔꯤꯛꯁ ꯌꯥꯝ ꯐꯖꯩꯀꯣ ꯂꯤꯔꯤꯛꯁꯇꯣ ꯐꯖꯅ ꯏꯔꯒ ꯑꯝꯇ ꯁꯛꯍꯜꯂꯣ ꯑꯍꯩꯕ ꯑꯝꯗ ꯑꯗꯨꯒ ꯐꯥꯔꯃꯔꯁꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯂꯥꯏꯛꯁꯦ ꯃꯤꯂꯤ ꯂꯥꯏꯠꯇ ꯂꯥꯏꯛꯁꯦ 30 ꯀꯥꯏ ꯉꯁꯤꯐꯥꯎ ꯁꯨꯖꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯍꯌꯦꯡꯗꯗꯤ ꯑꯦꯜꯕꯤ ꯂꯝꯕꯦꯟ ꯌꯧꯕꯗ ꯆꯨꯝꯃꯤꯅꯦ ꯗꯥꯕꯤꯅꯣꯠ ꯑꯦꯜꯕꯤꯕꯨ ꯌꯥꯎꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯕꯨ ꯏꯗꯤꯠ ꯇꯧꯒꯗ꯭ꯔꯥ ꯑꯩꯒ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯑꯩꯒ ꯑꯥꯗ ꯇꯥꯔꯦ ꯑꯟꯇꯤꯅ ꯐꯨ ꯇꯥꯔꯦꯅ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯇꯥꯇꯥ ꯈꯇꯝ ꯒꯌꯥ ꯍꯥꯏ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯤꯕ ꯗꯥꯏꯂꯣꯛ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯄꯥꯜꯍꯟꯅꯤꯡꯉꯤꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯥꯛꯇꯣ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯄꯥꯔꯇꯤꯗ ꯀꯅꯥꯝ ꯊꯥꯖꯗꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯁꯨ ꯆꯪꯗꯦ ꯊꯥꯖꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯗꯣ ꯑꯩꯗꯤꯅꯦ ꯃꯅꯨꯡꯗ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗꯣ ꯌꯥꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯝꯇ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯤ ꯑꯗꯨꯒ ꯃꯍꯟꯇꯅ ꯍꯥꯏꯌꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯌꯨꯝꯗꯤ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯍꯟꯇ ꯑꯗꯨꯑꯣꯏꯗꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩꯅ ꯏꯕ ꯁꯣꯡ ꯁꯄꯅꯥ ꯇꯥꯗ꯭ꯔꯤꯕꯣ ꯏꯆꯟ ꯍꯥꯏ ꯇꯥꯗ꯭ꯔꯤꯅꯦ ꯏꯕꯨꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯃꯤꯡ ꯀꯩꯀꯥꯇꯣ ꯂꯤꯔꯤꯛꯁꯀ ꯁꯤꯡꯒꯔ ꯃꯃꯤꯡꯒꯗꯣ ꯑꯩ ꯁꯔꯁ ꯇꯧꯒꯦ ꯑꯗꯨꯒ ꯃꯍꯟꯇꯅ ꯐꯥꯔꯃꯔꯒꯤ ꯃꯌꯦꯛꯁꯦ ꯄꯥꯝꯃꯨꯏꯍꯦ ꯑꯗꯨꯅꯤ ꯃꯍꯟꯇ ꯃꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯍꯩꯕ ꯃꯤꯅ ꯁꯛꯑꯗꯤ ꯍꯤꯠ ꯆꯠꯇꯣꯏꯅꯦ ꯒꯥꯎ ꯀꯔꯤꯗ ꯋꯥꯏꯕꯩ ꯑꯁꯤꯒ ꯀꯥ ꯌꯥꯗꯦ ꯁꯤꯒ ꯀꯥꯔꯗꯤ ꯑꯣꯟꯊꯅꯤ ꯁꯤ ꯀꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯁꯅꯥ ꯑꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯕꯨꯡꯅ ꯍꯥꯏꯌꯦ ꯑꯦꯜꯕꯤꯅ ꯌꯥꯏꯐꯔꯦ 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 ꯑꯦꯜꯕꯤꯅ ꯑꯗꯨꯒ ꯆꯦꯅꯨꯅ ꯂꯥꯏꯛ ꯇꯧꯔꯝꯒꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯂꯥꯏꯛꯇ ꯇꯧꯔꯝꯗꯣꯏꯔꯣ ꯂꯩꯗꯤ ꯂꯩꯕꯤꯔꯣꯏꯗꯕ ꯑꯗꯨꯒ ꯑꯗꯨ ꯏꯕꯨꯡꯅ ꯍꯥꯏꯌꯦ ꯊꯦꯡꯁ ꯃꯍꯟꯇꯥ ꯍꯥꯏ ꯏꯕꯨꯡ ꯃꯌꯦꯛ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯅ ꯏꯁꯜꯂꯒ ꯊꯝꯃꯣ ꯑꯗꯨꯒ ꯃꯌꯦꯛꯇꯣ ꯐꯣꯡꯅꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯅꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯃꯍꯟꯇꯅ ꯋꯦꯜꯀꯝ ꯐꯥꯔꯃꯔꯁ ꯍꯥꯏꯌꯦ ꯆꯦꯅꯨꯅ ꯊꯕꯛ ꯈꯔ ꯇꯧꯔꯤ ꯍꯥꯏꯌꯦ ꯆꯦꯅꯨ ꯈꯔꯒ ꯄꯣꯊꯥꯎꯀꯣ ꯑꯗꯨꯒ ꯑꯦꯝ ꯑꯥꯔꯅ ꯁꯨꯁꯃꯤꯇꯥ 3 ꯁꯨꯔꯦ ꯌꯥꯡꯅ ꯄꯥꯋꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯄꯥꯒꯦ ꯕꯕꯥ ꯑꯗꯨꯒ ꯀꯣꯃꯦꯟꯁꯦ ꯌꯥꯡꯅ ꯄꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯗꯨ ꯆꯦꯅꯨꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦꯅꯨ ꯆꯥꯏꯅ ꯌꯥꯎꯔꯣꯀꯣ ꯑꯗꯨꯒ ꯗꯥꯔꯛ ꯀꯤꯡꯅ 11 ꯂꯥꯏꯛ ꯁꯤꯁꯇꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯃꯆꯟꯁꯤꯡ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯏꯅꯥꯎ ꯍꯩꯅꯧ ꯑꯩ ꯊꯕꯛ ꯁꯨꯔꯤ ꯍꯥꯏ
ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯄꯅꯤ ꯇꯞꯇꯥ ꯃꯆꯥ ꯁꯣꯡ ꯁꯄꯅꯥ ꯅꯕꯨꯡꯅ ꯔꯤꯌꯦꯜ ꯏꯁꯇꯣꯔꯤꯗ ꯏꯕꯅꯤ ꯍꯥꯏ ꯑꯩ ꯌꯦꯡꯉꯛꯀꯦ ꯏꯕꯨꯡ ꯑꯩ ꯉꯁꯥꯏꯁꯨ ꯏꯕꯨꯡꯒꯤ ꯀꯩꯅꯣꯝꯃ ꯁꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯛꯏ ꯑꯩ ꯑꯗꯨ ꯌꯦꯡꯗ꯭ꯔꯤ ꯑꯩꯅ ꯑꯩꯒꯤ ꯊꯥꯡꯒꯠꯂꯤꯉꯩꯗ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯅꯨ ꯍꯣꯏ ꯇꯧꯕꯤꯔꯣ ꯍꯥꯏ ꯆꯦꯅꯨꯅ ꯈꯥꯃꯦꯟ ꯍꯦꯛꯂꯤꯌꯦ ꯍꯥꯏ ꯈꯥꯃꯦꯟ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯆꯦꯅꯨ ꯑꯣ ꯑꯦꯜꯕꯤꯗ ꯆꯣꯟꯕꯣꯁꯤꯔ ꯅꯪ ꯑꯗꯨꯒ ꯆꯦꯅꯨꯅ ꯆꯦꯡꯒ꯭ꯔꯨꯞ ꯐꯣꯏꯔꯤ ꯈꯥꯃꯦꯟ ꯍꯦꯛꯂꯤ ꯆꯦꯡꯒ꯭ꯔꯨꯞ ꯐꯣꯏꯔꯤ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯉꯥꯛꯇꯅꯤꯌꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯁꯤꯡꯉꯛꯑꯅꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯅꯪꯒꯤ ꯁꯛꯇꯝ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯅꯄꯥꯎꯁꯨ ꯀꯔꯝ ꯂꯦꯜꯂꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯁꯨ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕ ꯃꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯌꯨꯀꯣ ꯍꯥꯏ ꯏꯕꯨꯡꯅ ꯍꯪꯁꯨ ꯍꯪꯉꯦ ꯕꯣꯔꯁꯨ ꯄꯤꯔꯛꯑꯦ ꯕ꯭ꯂꯦꯁꯤꯡꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯊꯔꯣꯏ ꯆꯥꯝꯂꯤ ꯍꯥꯏ ꯊꯔꯣꯏ ꯆꯥꯝꯂꯤ ꯍꯥꯏ ꯊꯔꯣꯏꯗꯣ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯅꯨ ꯊꯔꯣꯏ ꯍꯥꯎꯅꯤ ꯍꯥꯏ ꯗꯥꯕꯤꯅꯣꯠ ꯑꯩꯒꯤ ꯋꯥꯗꯣ ꯆꯦ ꯎꯁꯥꯕꯧꯇꯪ ꯈꯇꯪ ꯌꯧꯕꯤꯕ ꯌꯥꯗꯤ ꯌꯧꯕꯤꯋꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯆꯦ ꯎꯁꯥ ꯊꯥꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯊꯥꯗꯣꯛꯎꯔꯦ ꯑꯗꯨꯒꯤ ꯈꯨꯗꯛꯇꯣ ꯆꯦ ꯎꯁꯥꯁꯨ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯩ ꯀꯣꯂꯥꯞꯁ ꯑꯣꯏꯅꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯀꯣꯃꯦꯟ ꯔꯤꯚ꯭ꯌꯨ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯇꯧꯅ 14 ꯌꯧꯔꯦꯀꯣ 14 ꯌꯧꯖꯔꯦ ꯗꯥꯀꯤꯡ ꯂꯩꯕꯤꯔꯤꯕꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯤꯒ ꯂꯤꯔꯤꯛꯁꯀꯗꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯔꯛꯑꯣ ꯌꯥꯝ ꯈꯟꯖꯜꯂꯨꯅꯣ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯁꯦꯠꯇꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯤ Mama. ꯆꯦꯅꯨꯅ ꯍꯥꯏꯌꯦ ꯆꯦꯅꯨ ꯊꯔꯣꯏ ꯍꯥꯎꯅꯤ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯅ ꯑꯗꯨꯒ ꯆꯦꯅꯨꯅ ꯏꯅꯥꯎ ꯍꯩꯅꯧ ꯂꯥꯏ ꯊꯔꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯔꯗꯤ ꯆꯥꯕ ꯍꯪꯒꯣꯏꯀꯣ ꯑꯗꯨꯅ ꯗꯥꯕꯤꯅꯣꯠꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯊꯥꯎ ꯀꯩꯗꯧꯒꯦ ꯍꯥꯏ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯖꯔꯤꯕꯅꯦ ꯆꯦꯅꯨꯅ ꯏꯅꯥꯎ ꯍꯩꯅꯧ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯆꯦꯅꯨ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯥꯕꯤꯅꯣꯠ ꯁꯦꯟꯗꯥꯒꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯀꯩꯅꯣ ꯀꯥꯏꯗ ꯌꯥꯗꯦ ꯑꯟꯇꯤꯅ ꯐꯨꯅꯤ ꯅꯪ ꯑꯟꯇꯤꯒꯤ ꯀꯦꯂꯣꯟ ꯊꯥꯗꯔꯦ ꯑꯗꯨ ꯃꯃꯥꯁꯦ ꯀꯣꯃꯦꯟ ꯄꯥꯒꯦ ꯁꯤꯒ ꯑꯗꯨꯒ ꯂꯥꯛꯀꯦ ꯆꯦꯅꯨꯅ ꯏꯀꯥꯏꯊꯕꯤꯁꯨ ꯂꯩ ꯍꯥꯏ ꯑꯣꯏꯃꯥ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯂꯣꯏꯅ FCꯒ ꯐꯥꯎꯏꯗꯨꯕꯨ ꯏꯀꯥꯏꯊꯕꯤꯁꯨ ꯊꯔꯣꯏꯁꯨ ꯆꯦꯡꯒ꯭ꯔꯨꯞꯁꯨ ꯈꯥꯃꯦꯟꯁꯨ ꯀꯟꯅ ꯇꯥꯈꯤꯅꯦꯕ ꯆꯦꯅꯨꯅ ꯍꯥꯏꯕ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯂꯥꯛꯄꯗꯩ ꯃꯤ ꯃꯌꯥꯝ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯑꯂꯩꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯌꯨ ꯃꯤ ꯃꯥꯡꯕ ꯌꯥꯗꯦ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯀꯟꯅ ꯁꯤꯠꯂꯤꯌꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯇꯥꯈꯤꯗ꯭ꯔꯥꯅ ꯅꯨꯡꯁꯤꯠꯇ ꯑꯗꯨꯝ ꯃꯈꯥꯗꯩꯁꯦ ꯇꯥꯗꯣꯏꯕ ꯁꯤꯁꯦ ꯁꯤ ꯉꯥꯛꯑꯒ ꯊꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯃꯔꯨ ꯂꯥꯛꯑꯣ ꯗꯥꯕꯤꯅꯣꯠ ꯑꯝꯇ ꯀꯧꯔꯒꯦ ꯃꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯏꯀꯥꯏꯊꯕꯤ ꯍꯥꯎꯅꯤ ꯍꯥꯏ ꯄꯄꯥꯗꯤ ꯆꯠꯄꯤꯈ꯭ꯔꯕꯣ ꯄꯄꯥꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗꯒꯤ ꯂꯩꯕꯤꯔꯛꯄꯅꯤ ꯀꯨꯏꯅ ꯃꯤꯅꯤꯠ 10 ꯀꯨꯟꯂꯣꯝ ꯃꯤ ꯀꯅꯥꯝ ꯂꯩꯇꯕꯗ papa na ꯁꯪꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠ ꯍꯥꯏ ꯒꯨꯂꯤ 5 ꯎꯏꯌꯦ ꯍꯥꯏ ꯗꯥꯕꯤꯅꯣꯠ 5 ꯅꯠꯇꯦ ꯑꯃꯒ ꯍꯥꯞꯄꯒ ꯎꯏꯌꯦ ꯑꯩꯒꯤꯁꯤꯒ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯍꯥꯏꯌꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯑꯣꯏꯃ ꯀꯣ ꯇꯥꯏꯒꯔꯒꯤ ꯅꯝꯕꯔ 6 ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯀꯣꯜ ꯂꯥꯛꯏꯕ ꯆꯦꯛꯁꯟꯅ ꯂꯩꯌꯨꯀꯣ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯀꯣꯜ ꯂꯥꯛꯑꯗꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯄ꯭ꯂꯤꯖ ꯂꯥꯛꯑꯣ ꯍꯣꯏ ꯑꯩꯒꯤꯗꯁꯨ ꯀꯩꯅꯣ ꯑꯄꯤꯕ ꯃꯤꯡꯗ ꯁꯨꯝ ꯄꯤꯔꯒ ꯂꯩꯕꯣ ꯒꯨꯂꯤꯁꯤꯁꯨ ꯅꯠꯇ꯭ꯔ ꯗꯥꯕꯤꯅꯣꯠ ꯑꯄꯤꯕ ꯃꯤꯗ ꯁꯨꯝ ꯄꯤꯔꯒ ꯂꯩꯌꯦꯕ ꯏꯕꯨꯡ ꯐꯔꯃꯥꯅ LBꯒꯤ ꯁꯦꯡꯂꯕ ꯏꯁꯀ꯭ꯔꯤꯟꯒꯤ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯂꯥꯔꯕ ꯅꯪꯒꯤ ꯀꯣꯃꯦꯟꯠꯁꯀꯤ ꯄꯥꯎꯈꯨꯝ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯅꯨꯡꯉꯥꯏꯖꯩ ꯄꯨꯛꯅꯤꯡꯗ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯕꯨ ꯅꯆꯜꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯗꯥꯕꯤꯅꯣꯠꯅ ꯒꯨꯂꯤ 3 ꯎꯏꯌꯦ ꯗꯥꯕꯤꯅꯣꯠ ꯑꯃꯒ ꯍꯥꯞꯄꯒ ꯎꯏꯌꯦ ꯗꯥꯕꯤꯅꯣꯠ ꯍꯟꯗꯛ ꯑꯝꯇꯪꯒ ꯏꯔꯛꯑꯣ ꯍꯟꯗꯛ ꯑꯃꯒ ꯍꯥꯏꯔꯒ ꯍꯦꯟꯒꯠꯄ꯭ꯔꯥ ꯌꯦꯡꯁꯤ ꯇꯥꯈꯔꯦ ꯒꯨꯂꯤꯁꯦ ꯒꯨꯂꯤꯁꯦ ꯅꯣꯡꯃꯩ ꯄꯥꯟ ꯁꯤꯈꯔꯦ ꯅꯨꯡꯁꯥ ꯁꯨꯛ ꯁꯥꯈ꯭ꯔꯁꯤꯒ ꯁꯤ ꯀꯔꯤ ꯗꯟꯗꯤꯅꯣ ꯃꯊꯛꯇ ꯀꯥꯔ ꯀꯣꯃꯦꯟ ꯄꯥꯔꯤꯁꯦ ꯑꯩ ꯃꯊꯛꯇ ꯀꯥꯔ ꯀꯣꯃꯦꯟ ꯄꯥꯔꯤꯅꯦ ꯑꯗꯨꯒ
ꯗꯥꯛꯀꯤꯡꯅ ꯍꯥꯏꯌꯦ 8 ꯎꯏꯌꯦ ꯑꯩꯗꯤ ꯒꯨꯂꯤ ꯍꯥꯏꯌꯦ ꯅꯪꯅ ꯍꯥꯏꯕ 5ꯇ ꯉꯥꯏꯔꯦ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯗꯥꯛꯀꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯉꯁꯤꯗꯤ ꯍꯜꯂꯛꯄꯁꯦ ꯁꯥꯊꯤꯅ ꯋꯥꯈꯜꯁꯦ ꯇꯥꯏꯑꯣꯟꯅꯕꯅꯦ ꯑꯗꯨꯅ ꯖꯨꯡꯒꯤ ꯋꯥꯈꯜꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯗꯅ ꯏꯔꯣꯝꯕꯗꯒꯤ ꯍꯋꯥꯏ ꯆꯥꯔꯛꯄꯅꯤꯗꯅ ꯑꯂꯣꯏꯕꯤ ꯉꯥ ꯊꯣꯡꯕꯒ ꯏꯔꯣꯟꯕꯒ ꯆꯥꯔꯝꯕꯗꯒꯤ ꯍꯋꯥꯏ ꯆꯥꯔꯛꯄꯅꯤꯅ ꯑꯝꯇ ꯂꯦꯞꯄꯨ ꯆꯦꯅꯨꯅ ꯏꯕꯤꯅꯣꯠ ꯏꯀꯥꯏꯊꯕꯤ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯂꯥꯛꯑꯦ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯁꯨꯁ ꯅꯨꯡꯁꯤꯕꯤ ꯀꯦꯝꯁꯤ ꯍꯥꯏ ꯅꯝꯃ ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯀꯔꯤ ꯇꯧꯏꯅꯣꯕ ꯒ꯭ꯔꯤꯡ ꯒ꯭ꯔꯤꯡ ꯈꯤꯡꯒꯠꯂꯝꯃ ꯕꯠ ꯊꯗꯠꯂꯒ ꯂꯥꯏꯞ ꯊꯥꯈ꯭ꯔꯤꯗꯣ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯂꯧꯕ ꯆꯠꯀꯦꯅ ꯀꯟꯅ ꯇꯧꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯅꯤꯕ ꯑꯗ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯥꯏꯗ ꯃꯥ ꯑꯟꯇꯤ ꯍꯣꯏꯒꯤ ꯀꯩꯅꯣ ꯄꯥꯜꯂꯤꯁꯦ ꯑꯟꯇꯤ ꯍꯣꯏꯒꯤ ꯁꯦꯕꯣꯠ ꯄꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯟꯇꯤ ꯍꯣꯏꯒꯤ ꯁꯦꯕꯣꯠ ꯄꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨ ꯆꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯁꯤꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯃꯦꯁꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯣꯛꯄ ꯀꯥꯟꯁꯦ ꯁꯤꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯏꯄꯥꯜ ꯊꯥꯒꯤ ꯏꯁꯤꯡꯅ ꯏꯃꯥꯏ ꯆꯣꯟꯅ ꯆꯦꯟꯊꯔꯛꯄꯗ ꯇꯥꯎꯊꯔꯛꯄ ꯀꯥꯎꯁꯤꯡꯒꯨꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝꯗ ꯑꯔꯊ ꯂꯩꯇꯦ ꯍꯥꯏꯌꯦ ꯏꯕꯨꯡ ꯄꯨꯟꯁꯤꯁꯦ ꯑꯔꯊ ꯏꯁꯥꯅ ꯂꯩꯍꯟꯒꯗꯕꯅꯤꯀꯣ ꯃꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯊꯝꯕ ꯍꯧꯅꯗꯦ ꯃꯤꯅꯕꯨ ꯃꯤ ꯑꯇꯣꯞꯄ ꯄꯨꯟꯁꯤ ꯃꯃꯜ ꯊꯝꯕꯤꯒꯗ꯭ꯔꯅꯦ ꯀꯩꯁꯨ ꯊꯝꯕꯤꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯃꯜ ꯂꯩꯍꯟꯒꯗꯕꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯕꯥꯎꯟꯗꯥꯔꯤ ꯑꯃ ꯗ꯭ꯔꯣ ꯇꯧꯔꯒ ꯊꯝꯒꯗꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯒꯨꯂꯤ 8 ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯥꯕꯤꯅꯣꯅ ꯍꯥꯏꯔꯛꯑꯣ ꯑꯇꯩꯒꯁꯨ ꯍꯦꯟꯒꯠꯂꯛꯏꯀꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯅꯨ ꯍꯥꯎꯕꯅꯤ ꯍꯥꯏ ꯏꯀꯥꯏꯊꯕꯤꯗꯣ ꯁꯤꯡꯖꯨꯗꯤ ꯆꯥꯅꯤꯡꯗꯦ ꯀꯣꯠꯂꯒ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯕꯥꯏ ꯍꯥꯏꯔꯦ ꯏꯕꯨꯡ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯟꯖꯅꯥ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯩꯗꯤ ꯁꯥꯏꯗ꯭ꯔꯁꯨ ꯌꯥꯕ ꯍꯤꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯂꯣꯇꯥꯒ ꯉꯥꯒ ꯆꯥꯏ ꯉꯥꯗꯨꯁꯨ ꯁꯥꯏꯗ꯭ꯔꯣ ꯅꯪꯁꯨ ꯍꯦꯟꯖꯤꯜꯂꯦꯗ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏꯕ ꯉꯁꯤꯇ ꯊꯨꯡꯉꯤ ꯁꯁꯨꯔꯥꯜꯗ ꯑꯗꯨꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯅ ꯂꯩꯔꯤ ꯍꯨꯏꯆꯦꯜ ꯈꯣꯡꯂꯛꯄ ꯗꯥꯛꯀꯤꯡ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯩꯅ ꯍꯨꯏꯆꯦꯜ ꯈꯣꯡꯖꯤꯟꯕꯗ ꯂꯣꯡꯍꯧ ꯍꯧꯒꯠꯂꯛꯑꯦ ꯅꯪꯗꯤ ꯈꯣꯡꯕꯤꯅꯕ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏ ꯑꯣꯏ ꯑꯩꯅ ꯐꯣꯟ ꯇꯧꯕꯒ ꯃꯤ ꯂꯥꯛꯂꯤꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯕꯗꯤ ꯌꯥꯏ ꯇꯧꯗꯣꯏꯅꯤ ꯅꯪꯗꯤ ꯑꯗꯨꯒ ꯄꯄꯥꯅ ꯁꯨꯁꯃꯤꯇꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯣ ꯌꯥꯡꯅ ꯄꯥꯎꯀꯣ ꯍꯣꯏ ꯍꯣꯏ ꯄꯄꯥ ꯑꯩ ꯌꯥꯡꯅ ꯑꯩ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯍꯟꯒꯦ ꯑꯗꯣ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯂꯩꯇꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯕꯀꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏꯕ ꯑꯥꯔꯃꯤ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯃꯣꯏꯔꯥꯡ ꯑꯟꯖꯅꯥ ꯍꯥꯏ ꯑꯗꯨꯒ ꯅꯃ ꯑꯟꯖꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯂꯩꯐꯥꯎ ꯆꯨꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯒꯨꯂꯤ ꯀꯧꯁꯤ ꯒꯨꯂꯤ ꯀꯧꯁꯤ ꯒꯨꯂꯤ ꯀꯧꯁꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯅꯨ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨ ꯆꯦꯅꯨꯅ ꯃꯥꯂꯦꯝ ꯇꯥꯕꯤꯅꯕ ꯂꯩꯇꯕ ꯋꯥꯀꯠ ꯂꯤꯔꯨꯕꯩ ꯀꯥꯟꯅꯗꯦ ꯍꯥꯏ ꯑꯁ ꯁꯤꯃꯁꯨ ꯑꯔꯊ ꯌꯥꯝ ꯂꯩꯀꯣ ꯇꯥꯕꯤꯅꯕ ꯂꯩꯇꯕ ꯋꯥꯀꯠ ꯂꯤꯔꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯌꯥꯝ ꯑꯔꯊ ꯂꯩ ꯑꯗꯨꯒ ꯄꯄꯥꯅ ꯒꯨꯂꯤꯗꯣ 10 ꯁꯨꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯄꯄꯥ ꯍꯧꯖꯤꯛꯅ ꯑꯃꯨꯛ 6ꯇ ꯆꯠꯈ꯭ꯔꯦ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯔꯦ ꯆꯦꯗꯨꯅ ꯑꯩꯗꯤ ꯋꯥꯔꯁꯨ ꯋꯥꯀꯠꯇꯦ ꯍꯥꯏꯌꯦ ꯋꯥꯀꯠꯄ ꯇꯝꯃꯣ ꯊꯝꯃꯣꯏ ꯌꯥꯡꯅꯕ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯅꯣꯛꯈ꯭ꯔꯦ ꯍꯨꯏꯆꯦꯜꯒꯤ ꯃꯒꯨꯟꯁꯦ ꯑꯈꯪꯕ ꯃꯤꯅꯠꯇ ꯈꯪꯕꯅꯤ ꯑꯇꯩꯅ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯍꯨꯏꯆꯦꯜ ꯄꯥꯏꯍꯟꯗꯦ ꯑꯩꯈꯣꯏ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯨꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯋꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯑꯅꯨ ꯑꯩꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯅꯨꯡꯁꯤꯠꯅ ꯄꯨꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯆꯨꯝꯃꯤ ꯏꯕꯨꯡꯒꯤꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯎꯅꯔꯝꯃꯅꯤ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯑꯟꯖꯅꯥ ꯍꯥꯏ ꯑꯗꯨꯒ ꯅꯃꯅ ꯐꯥꯔꯃꯔ ꯍꯥꯎꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯅꯃ ꯏꯕꯨꯡ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯤꯌꯦ ꯄꯨꯟꯁꯤꯁꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯥꯂꯦꯝ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯁꯣꯛꯂꯝꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯏꯕꯨꯡ ꯑꯗꯨꯒ ꯑꯗꯨꯇ ꯅꯠꯇꯅꯅꯦꯀꯣ ꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯣꯏꯅ ꯇꯥꯡꯗ꯭ꯔꯣꯕꯅꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯀꯩꯅꯣꯗꯅ ꯂꯣꯏ ꯍꯨꯝꯗꯠꯂꯕꯅꯤꯅꯀꯣ ꯀꯔꯤꯝ ꯂꯩꯔꯝꯃꯔꯣꯏꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯅꯤꯕꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯁꯨ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯍꯥꯏ ꯏꯕꯨꯡ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯅꯆꯜꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯀꯣ
ꯑꯗꯨꯒ ꯏꯕꯨꯡꯅ ꯒꯨꯗ ꯗꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯏꯕꯨꯡ ꯒꯨꯗ ꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯕ ꯅꯣꯡ ꯅꯨꯡꯁꯤꯠꯇꯣ ꯐꯔꯕ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯩꯁꯨꯝ ꯌꯥꯝꯅ ꯁꯣꯛꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯈꯦꯂꯦꯟ ꯍꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯛꯁꯦ ꯑꯇꯣꯟꯕ ꯂꯥꯏꯛꯁꯦ 13ꯗꯤ ꯁꯨꯔꯦ 13 ꯁꯨꯔꯦ ꯃꯌꯥꯝ ꯒꯨꯂꯤ ꯑꯝꯇ ꯀꯧꯋꯣ ꯒꯨꯂꯤ ꯃꯔꯨ ꯂꯥꯛꯑꯣ ꯑꯩ ꯑꯩꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯑꯦꯜꯕꯤꯗ ꯃꯔꯛ ꯃꯔꯛꯇ ꯆꯪꯉꯦꯕ ꯃꯣꯏꯒꯤꯗꯤ ꯃꯣꯡ ꯍꯥꯏꯅ ꯀꯧꯔꯤꯅꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯁꯨꯝ ꯀꯧꯏ ꯑꯗꯨꯒ ꯗꯥꯀꯤꯡ ꯍꯥꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯒ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯍꯨꯏꯆꯦꯜ ꯈꯣꯡꯅ ꯁꯥꯟꯅꯕꯗ ꯑꯩꯁꯨ ꯂꯣꯡꯅ ꯍꯧꯒꯠꯂꯤꯅꯤ ꯀꯩꯒꯤ ꯍꯨꯏꯆꯦꯜꯅꯣ ꯍꯨꯏꯆꯦꯜꯁꯦ ꯈꯣꯡꯉꯤꯁꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯀꯣꯏꯕꯒꯤ ꯍꯨꯏꯆꯦꯜ ꯂꯣꯠꯁꯤꯟꯈꯔꯦ ꯑꯗꯨꯒ ꯅꯝꯃꯅ ꯍꯥꯏꯌꯦ ꯐꯥꯔꯃꯔ ꯁꯥꯞꯗꯥꯟ ꯇꯧꯖꯔꯦ ꯔꯤꯇꯔꯟ ꯍꯟꯕꯤꯔꯛꯎꯀꯣ ꯑꯣ ꯏꯕꯨꯡ ꯐꯥꯔꯃꯔ ꯃꯇꯝ ꯍꯌꯦꯡ ꯁꯪꯉꯒꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯍꯟꯕꯤꯔꯛꯑꯣ ꯅꯃ ꯑꯟꯖꯅꯥꯗ ꯅꯃ ꯑꯟꯖꯅꯥ ꯏꯕꯨꯡꯒꯤ ꯀꯩꯅꯣ ꯁꯣꯔꯠ ꯊꯥꯡꯒꯠꯄꯅꯤ ꯉꯁꯤꯁꯨ ꯑꯗꯨꯒ ꯑꯝꯇ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯩꯅꯧ ꯒꯨꯗ ꯗꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯨꯡ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦꯅꯨꯅ ꯈꯦꯂꯦꯟ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯕ꯭ꯂꯣꯛ ꯌꯦꯡꯗ꯭ꯔꯤꯕꯣ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯁꯤꯒꯤꯗꯨ ꯌꯦꯡꯗ꯭ꯔꯤꯀꯣ ꯏꯕꯨꯡ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯟꯅ ꯊꯥꯡꯒꯠꯂꯤꯗꯨꯒ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯅ ꯑꯩꯒꯤꯗꯣ ꯁꯦꯝꯃꯦꯕꯀꯣ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯁꯤꯁ ꯑꯅꯨ ꯒꯨꯗ ꯗꯦ ꯍꯥꯏ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯐꯥꯔꯃꯔ ꯒꯨꯗ ꯗꯦ ꯍꯥꯏꯌꯦ ꯒꯨꯗ ꯗꯦ ꯑꯗꯨꯒ ꯅꯝꯃꯅ ꯐꯥꯔꯃꯔ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯑꯁ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯖꯔꯞ ꯁꯥꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯟꯗꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯂꯟꯗꯟ ꯑꯩꯅ ꯉꯁꯥꯏ ꯀꯧꯖꯕꯅꯤꯀꯣ ꯂꯟꯗꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯟꯗꯟꯁꯦ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯁꯨꯝ ꯂꯟꯗꯟ ꯀꯧꯕ꯭ꯔꯣ ꯃꯃꯤꯡ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯈꯔ ꯁꯣꯛꯑꯦꯗ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯑꯍꯣꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯥꯂꯦꯝ ꯇꯠꯇꯅ ꯌꯦꯡꯕꯅꯤ ꯍꯟꯗꯛꯇꯤ ꯈꯔ ꯊꯦꯡꯂꯦ ꯍꯥꯏ ꯍꯣꯏ ꯈꯔ ꯊꯦꯡꯉꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯣꯡꯖꯕꯅꯤꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟ ꯁꯨꯁꯃꯤꯇꯥ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯍꯥꯏ ꯏꯕꯨꯡ ꯈꯪꯉꯔꯣꯏ ꯀꯩꯅꯣꯅꯤ ꯑꯁꯥꯝ ꯂꯣꯝꯒꯤ ꯀꯥꯡꯕꯨꯅꯦ ꯕꯣꯔꯣ ꯗꯤꯃꯥꯁꯥꯒꯨꯝꯕꯅꯦ ꯑꯩꯅ ꯁꯨꯝ ꯆꯪꯁꯜꯂꯤꯕ ꯃꯣꯏ ꯑꯦꯜꯕꯤ ꯊꯥꯕꯗꯨꯒꯅꯦ ꯑꯗꯨ ꯃꯣꯏꯅ ꯉꯥꯡꯕ ꯍꯤꯟꯗꯤꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯒ ꯉꯥꯡꯉꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯧꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯑꯗꯣ ꯀꯅꯥꯅꯣ ꯁꯤꯅ ꯀꯩ ꯍꯥꯏꯅ ꯃꯥꯏ ꯃꯃꯤꯡꯒꯤ ꯈꯨꯠꯁꯥꯡ ꯑꯃꯅꯤꯅꯦ आरोनट लौसान आरो हेलो आरोनट वेलकम आपको मेरे एलबी पे स्वागत है थैंक यू सो मच आपको आने के लिए कहाँ से आप मेरे एलबी पे अटेंड कर रही हो आरोनाथ अदुगा नमा जनाना फार्मर उरे ऐ याम नुंगाइत्रे ईश्वर लै कैसुम खनगनु हाय चेनुना ऐ खुद मोले इबा याद्रे हाय चेनु अमता हांबिउबा प्लीज अदुगा दाकिंगना हुइसेलना अखोइगिदि थवाइनी हाय हुइसेलबुदि थवाइ ओइ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯅꯥ ꯍꯨꯏꯁꯦꯜ ꯈꯣꯡꯉꯤꯕ ꯃꯤꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯗꯤ ꯍꯨꯏꯆꯦꯜ ꯈꯣꯡꯉꯦ ꯍꯥꯏꯗꯤ ꯈꯣꯡꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩꯗꯤ ꯍꯪꯉꯤ ꯑꯗꯨꯝ ꯑꯗꯨꯒ ꯅꯃꯟꯖꯅꯥꯅ ꯈꯦꯂꯦꯟ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯀꯃꯥꯏꯅ ꯀꯧꯒꯦ ꯒꯨꯂꯤ ꯑꯝꯇ ꯇꯝꯂꯛꯑꯣ ꯁꯤꯁꯇꯔ ꯍꯥꯏ ꯒ꯭ꯔꯥꯎꯟ ꯆꯠꯇꯣ ꯇꯝꯂꯛꯀꯦꯀꯣ ꯉꯥꯏꯈꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯏ ꯁꯦꯟꯇꯦꯟꯁꯇꯣ ꯑꯗꯨꯏ ꯁꯦꯟꯇꯦꯟꯁꯇꯣ ꯃꯥ ꯑꯗꯨꯝ ꯔꯤꯄꯤꯇꯦꯠ ꯀꯧ ꯂꯩꯕꯀꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟ अंजना गुड डे है अंजना अरोना प्लीज कनेक्ट माय चैनल है अरोना आप हो क्या आप चले गए क्या अरोना नुपीरा नुपारासु खंगते अरोना से लंदन दी लेरिबो हेलो लंदन लंदन लेरिबो अदुगा इबुंग खेलेना आर्मी गुड डे हाय अदुगा इबुंग खेलेना गोट का लेत्रे को हाय खंग्रेबो अदुगा चेनुना लंदन पेरिस लोय हेक सुई है अदुगा नमांजना खेले नुंगाइरिबो हाय अदुगा इबुंगना ओएमजी हाय अदुगा इबुंग खेलेना अंजना नुंगाइरी हाय नमंजनाना लाइक डन हाय थैंक यू नमा करिंजांग चागे हाबा मासु खुंबा संग्रे कमेंट इबदा दे डाकिंग होए पातुरबेदी कइनो पातुरबेदी है सिना चतुर्वेदी
ꯃꯤꯒꯤ ꯇꯥꯏꯇꯦꯜꯅꯤ ꯄꯥꯇꯨꯔꯕꯦꯗꯤꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯈꯦꯂꯦ ꯅꯣꯏꯒꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ ꯍꯥꯏꯌꯦ ꯏꯕꯨꯡꯒꯤꯗꯤ ꯌꯥꯝꯅ ꯁꯣꯛꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯃꯟꯖꯅꯅ ꯈꯦꯂꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗꯒ ꯂꯥꯛꯇꯔꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯁ ꯀꯂꯦꯖ ꯃꯌꯥꯝꯁꯤ ꯐꯨꯗꯣꯛꯅꯔꯛꯇꯣꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯗꯅ ꯇꯧꯏꯅꯦ ꯂꯝꯃꯣꯏꯗ ꯏꯕꯨꯡꯉꯣꯏꯒꯤ ꯁꯣ ꯅꯥꯀꯟꯗ ꯑꯁꯣꯛ ꯑꯄꯟ ꯂꯩꯅꯕꯗꯣ ꯌꯨꯝ ꯀꯩ ꯁꯣꯏꯅꯕ ꯈꯣꯠꯅꯕ ꯊꯕꯛ ꯌꯥꯝ ꯀꯜꯂꯝꯗꯣꯏꯅꯤꯌꯦ ꯑꯁ ꯑꯂꯣꯏꯕꯤꯗꯅꯤ ꯍꯧꯖꯤꯛ ꯀꯜꯂꯝꯗꯣꯏ ꯊꯕꯛꯁꯦ ꯑꯗꯨꯒ ꯗꯥꯀꯤꯡ ꯅꯥꯏꯕ ꯈꯦꯂꯦꯟ ꯁꯦꯝ ꯇꯨ ꯌꯨ ꯍꯥꯏ ꯈꯦꯂꯦꯟ ꯁꯤꯁꯇꯔ ꯑꯅꯨ ꯁꯣꯛꯏꯗ ꯍꯥꯏ ꯑꯗꯨꯅꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇ ꯁꯣꯛꯄꯗꯨꯅ ꯇꯧꯏꯅꯤꯅ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯏꯕꯨꯡꯁꯦ ꯄꯨꯝꯅꯃꯛꯀꯤꯗꯤ ꯊꯨꯡꯅ ꯆꯠꯆꯕꯅꯤꯀꯣ ꯑꯩꯅꯗꯤ ꯅꯍꯥꯟ ꯑꯍꯥꯟꯕ ꯆꯠꯆꯔꯨꯏ ꯑꯗꯨꯒ ꯆꯦꯟ ꯅꯨꯡꯅꯥꯏꯕ ꯃꯣꯏꯊꯣꯛꯄꯤ ꯕꯦꯗꯤ ꯄꯥꯗꯨꯔꯥ ꯄꯥꯗꯨꯔꯤ ꯑꯣꯏ ꯗꯥꯛꯀꯤ ꯅꯪꯁꯤꯁꯨ ꯂꯣꯏꯔꯤꯌꯦ ꯂꯣꯟꯁꯤꯟꯈ꯭ꯔꯕꯣ ꯅꯨꯡꯁꯤꯠꯅꯅꯤ ꯂꯣꯟꯗꯣꯏꯅꯤ ꯌꯥꯔꯣꯏ ꯂꯩꯖꯔꯁꯅꯨ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯀꯧꯒꯦꯍꯦ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯆꯪꯉꯨꯅꯨ ꯑꯗꯨꯒ ꯊꯣꯡꯅ ꯕꯪꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯊꯣꯡ ꯍꯥꯏꯗꯣꯛꯀꯅꯤ ꯆꯪꯉꯅꯣꯕ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯣꯃꯦꯟ ꯏꯕ ꯂꯦꯞꯈ꯭ꯔꯦ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯏ ꯅꯃꯥꯟꯖꯅ ꯁꯨꯁ ꯑꯩ ꯉꯁꯤ ꯃꯣꯇꯣꯔ ꯊꯣꯡꯕꯒ ꯑꯦꯛꯀ ꯆꯥꯔꯦ ꯅꯪꯗꯤ ꯍꯥꯏꯅꯃ ꯑꯩꯈꯣꯏꯗꯤ ꯁꯥꯝꯕꯔ ꯊꯣꯡꯕ ꯆꯥꯏ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯈꯦꯂꯦꯟ ꯂꯥꯞꯄꯅꯤꯅ ꯃꯇꯦꯡ ꯄꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯁ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯖꯕ ꯑꯉꯥꯡ ꯑꯃ ꯃꯌꯨꯝꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯩꯔꯤꯅꯦ ꯂꯩꯔꯦ ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟꯁꯨ ꯄꯥꯏꯔꯛꯏꯌꯦ ꯀꯅꯥ ꯂꯥꯛꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯑꯟꯖꯅꯥ ꯃꯣꯇꯣꯔ ꯊꯣꯡꯕ ꯆꯥꯔꯕꯅꯤꯅ ꯅꯪꯗꯤ ꯐꯖꯅ ꯆꯦꯜꯂꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯛ ꯀꯤꯆꯟ ꯀꯤꯡꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯕꯅꯤꯀꯣ ꯅꯃꯥꯟꯖꯅ ꯆꯦꯅꯨꯅ ꯑꯩꯗꯤ ꯈꯨꯠ ꯑꯃꯣꯠꯄꯅ ꯏꯔꯤꯅꯤ ꯍꯥꯏ ꯍꯣꯏ ꯆꯦꯅꯨ ꯏꯔꯣ ꯀꯩꯁꯨ ꯅꯠꯇꯦ ꯈꯤꯇꯪ ꯇꯩꯊꯣꯛꯑꯒ ꯑꯗꯨꯒ ꯗꯥꯛꯈꯤꯂꯦꯅ ꯍꯣꯏ ꯁꯤꯁ ꯑꯅꯨ ꯍꯥꯏꯌꯦ ꯗꯥꯛꯀꯤꯂꯦꯟ ꯀꯩꯅꯣꯗꯤ ꯐꯧ ꯀꯩꯀꯥꯇꯤ ꯆꯣꯠꯍꯧꯗ꯭ꯔꯣ ꯐꯧ ꯀꯩꯀꯥ ꯐꯤꯔꯣꯜ ꯆꯣꯠꯄ ꯈꯣꯠꯄꯗꯨꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯅ ꯂꯣꯏꯅ ꯐꯧꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯍꯥꯏꯗꯤ ꯃꯑꯣꯡ ꯆꯥꯔꯕ ꯍꯥꯏꯕ ꯑꯩꯅ ꯃꯥꯟꯖꯅ ꯈꯦꯂꯦꯟ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯑꯋꯥ ꯑꯅꯥ ꯁꯨꯝ ꯇꯥꯗꯅ ꯂꯩꯔꯦ ꯏꯕꯨꯡ ꯑꯩ ꯉꯔꯥꯡ ꯄꯨꯡ 12 ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯣ ꯇꯥꯕꯗꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯡꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜꯕꯤꯅꯤꯅ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯖꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯟꯗꯤꯁꯟꯗꯣ ꯃꯑꯣꯡ ꯆꯥꯗꯕꯗꯒꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯉꯔꯥꯡꯁꯦ ꯄꯨꯡ 12 ꯇꯥꯔꯦ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯑꯩꯅ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯃꯦꯡꯁꯨ ꯂꯥꯛꯏ ꯑꯃꯨꯛ ꯍꯥꯏ ꯆꯦꯅꯨꯒꯤ ꯊꯕꯛꯁꯨ ꯌꯥꯝꯕꯅꯤꯀꯣ ꯑꯗꯨꯒ ꯅꯃꯟꯗꯅ ꯈꯦꯂꯦꯟ ꯃꯤ ꯁꯣꯛꯄ ꯌꯥꯎꯔꯕꯣ ꯅꯣꯏꯒꯤ ꯍꯥꯏ ꯑꯗꯨꯒ ꯏꯕꯨꯡ ꯈꯣꯏꯅ ꯑꯟꯖꯅꯥ ꯃꯤꯗꯤ ꯁꯣꯛꯇꯦ ꯍꯥꯏ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪ ꯃꯅꯥꯇꯣꯟꯗꯣ ꯌꯦꯡꯒꯦ ꯑꯁ ꯑꯩꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯁꯦ ꯉꯁꯤ ꯃꯅꯥꯇꯣꯟꯗꯩ ꯅꯥꯍꯤ ꯇꯥꯏꯅꯤ ꯀꯩꯅꯣ ꯇꯧꯅꯣ ꯃꯌꯥꯝꯕꯒꯤ ꯃꯊꯛꯇ ꯃꯥꯅ ꯇꯣꯡꯖꯔꯤꯕ ꯃꯌꯥꯝꯕꯅ ꯐꯝꯅ ꯂꯩꯕꯗ ꯇꯣꯡꯖꯕꯗꯨꯒ ꯃꯌꯥꯝꯕꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯖꯤꯟꯗꯅ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟ ꯑꯟꯖꯅꯥ ꯃꯤꯗꯤ ꯁꯣꯛꯇꯦ ꯍꯥꯏ ꯗꯥꯛꯀꯤꯡꯅ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯁꯤꯁꯇꯔ ꯍꯥꯏ ꯏꯕꯨꯡ ꯑꯩ ꯃꯊꯛꯇ ꯂꯩꯔꯤꯅꯤ ꯀꯩꯅꯣꯗ ꯍꯩꯃꯥ ꯒꯨꯂꯤ ꯆꯦꯟꯈ꯭ꯔꯅꯤ ꯀꯞꯀꯅꯨꯅꯦ ꯑꯩ ꯁꯠ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯑꯟꯇꯤ ꯍꯣꯏꯒꯤ ꯀꯩ ꯄꯥꯜꯂꯤꯅꯣ ꯌꯦꯡꯉꯣ ꯑꯟꯇꯤ ꯍꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜꯅꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑ ꯖꯒꯣꯏ ꯁꯥꯔꯦ ꯗꯥꯕꯤꯅꯣ ꯂꯩꯌꯨꯀꯣ ꯑꯅꯤ ꯍꯥꯏ ꯍꯥꯏꯅ ꯀꯞꯀꯅꯣꯕ ꯀꯞꯀꯅꯣ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯂꯥꯛꯏꯁꯦ ꯃꯃꯥ ꯄꯤꯒꯦ ꯉꯥꯏꯈꯣꯀꯣ ꯑꯗꯨꯒ ꯑꯩ ꯑꯃꯝꯇ ꯃꯈꯥ ꯆꯠꯂꯒ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯄꯤꯒꯦ ꯆꯦꯅꯨꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯂꯦꯟꯗꯤ ꯇꯥꯗꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯂꯥꯁ ꯇꯧꯈ꯭ꯔꯦ ꯁ꯭ꯔꯤꯗꯦꯕꯤꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯁ꯭ꯔꯤꯗꯦꯕꯤ ꯀꯨꯏꯔꯦ ꯎꯅꯗꯕꯀꯣ ꯁ꯭ꯔꯤꯗꯦꯕꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁ꯭ꯔꯤꯗꯦꯕꯤꯁꯦ ꯁ꯭ꯔꯤꯗꯦꯕꯤ ꯑꯣꯏꯗꯣꯏꯔꯣ ꯅꯦꯅꯦ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯒ ꯅꯦꯅꯦ ꯄꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁ꯭ꯔꯤꯗꯦꯕꯤꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯂꯞ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯅꯃꯥꯟꯖꯅ ꯑꯥꯔꯃꯤ
ꯍꯧꯖꯤꯛ ꯐꯝꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯀꯣꯏꯁꯥꯁꯦ ꯅꯣꯏ ꯐꯝꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨ ꯏꯕꯨꯡ ꯈꯦꯂꯦꯅ ꯑꯇꯣꯞꯄ ꯃꯐꯝꯗꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯌꯨꯝꯗꯣ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯑꯩꯅ ꯃꯌꯥꯝ ꯎꯔꯦ ꯐꯦꯁꯕꯨꯛꯇꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕꯅ ꯀꯩꯁꯨꯝ ꯎꯄꯥꯏ ꯂꯩꯇꯕ ꯀꯩꯁꯨꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯝꯇ ꯉꯥꯏꯈꯣꯗ ꯁꯅꯥ ꯁꯦ ꯄꯥꯏꯈꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯂꯞ ꯍꯥꯏ ꯆꯦꯅꯨꯅ ꯁ꯭ꯔꯤꯗꯦꯕꯤ ꯍꯦꯜꯂꯣ ꯍꯥꯏ ꯆꯦꯅꯨꯅ ꯕꯣꯅꯤ ꯀꯥꯄꯨꯔꯁꯨ ꯂꯥꯛꯂꯗꯤ ꯐꯅꯤ ꯍꯥꯏ ꯕꯣꯅꯤ ꯀꯥꯄꯨꯔꯁꯨ ꯀꯅꯥꯅꯣꯝꯅ ꯁꯥꯔꯛꯑꯅꯤ ꯈꯔꯅꯤ ꯂꯩꯔꯗꯤ ꯁ꯭ꯔꯤꯗꯦꯕꯤꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯗꯥꯟꯁ ꯇꯧꯈꯔꯦ ꯅꯃꯥꯟꯖꯅꯥꯅ ꯈꯦꯂꯦꯟ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯎꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯑꯗꯨꯅꯤ ꯍꯩꯅꯧ ꯃꯄꯥꯟꯅ ꯗꯥꯟꯁ ꯇꯧꯈꯔꯦ ꯑꯗꯨꯒ ꯅꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯗꯥꯕꯤꯅꯣꯅ ꯒꯨꯂꯤ ꯒꯨꯂꯤ ꯗꯥꯕꯤꯅꯣ ꯍꯣꯏꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯍꯧꯗꯕ ꯅꯣ ꯒꯨꯂꯤ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯐꯝꯗꯁꯨ ꯒꯨꯂꯤ ꯂꯥꯛꯏ ꯑꯩꯒꯤꯗꯁꯨ ꯒꯨꯂꯤ ꯈꯔ ꯌꯦꯜꯂꯣ ꯑꯗꯨꯒ ꯗꯥꯀꯤꯅꯦ ꯑꯟꯖꯅꯥ ꯐꯝꯅ ꯑꯩꯒꯤ ꯐꯝꯅ ꯚꯥꯏꯕ꯭ꯔꯦꯁꯟꯗ ꯀꯥꯝꯃꯣ ꯍꯥꯏ ꯂꯣꯏꯔꯦꯀꯣ ꯏꯕꯣ ꯍꯩꯅꯧ ꯃꯄꯥꯟꯅ ꯒꯨꯂꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏ ꯃꯅꯤꯅꯦ ꯗꯥꯀꯣꯄꯥꯜ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯒꯨꯂꯤꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯣ ꯍꯦ ꯒꯨꯂꯤ ꯅꯪ ꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯈꯜꯂꯝꯃꯅꯤꯅꯦ ꯅꯃꯥꯟꯖꯅꯥ ꯍꯣꯏ ꯍꯥꯏꯕꯗꯣ ꯋꯥꯇꯤ ꯃꯣꯕꯥꯏꯜ ꯍꯦꯛ ꯍꯥꯡꯕꯗ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯇꯥꯔꯤꯕ ꯂꯦꯟꯗꯣ ꯌꯥꯝꯅ ꯆꯥꯎꯋꯤ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯎꯔꯦ ꯏꯕꯨꯡ ꯈꯨꯆꯥꯎ ꯑꯃꯅꯤ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯅꯃꯥꯟꯖꯅꯥꯅ ꯑꯥꯔꯃꯤ ꯑꯩ ꯁꯤꯗꯣꯔꯦ ꯅꯣꯛꯄꯗ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯒꯨꯂꯤ ꯄ꯭ꯂꯤꯁ ꯑꯝꯇꯪ ꯂꯥꯛꯑꯣꯌꯦ ꯑꯝꯇꯪ ꯖꯥꯡꯈꯩꯔ ꯀꯩꯅꯣꯝꯇꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯁ ꯑꯥꯔꯖꯦ ꯅꯍꯥꯟꯒꯩ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯪ ꯂꯥꯛꯇꯕꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯂꯥꯛꯄꯒ ꯏꯇꯥꯎ ꯍꯥꯏꯅ ꯏꯇꯥꯎ ꯐꯪꯅꯕꯗ ꯅꯣꯛꯊꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯥꯎꯅꯨ ꯑꯩ ꯊꯣꯛꯂꯦ ꯌꯥꯗ꯭ꯔꯦ ꯍꯥꯃꯦꯡ ꯗꯅꯥ ꯄꯤꯖꯒꯦ ꯃꯥꯅ ꯀꯦꯕ ꯗꯅꯥ ꯑꯣ ꯃꯅꯥ ꯀꯤꯟꯒꯦ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯀꯔꯤ ꯃꯅꯥ ꯀꯤꯟꯗꯣꯏꯅꯣ ꯍꯣꯏ ꯍꯣꯏ ꯆꯦꯅꯨ ꯅꯪ ꯇꯧꯖꯔꯣ ꯅꯪꯒꯤꯗꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯁꯞꯄꯣꯔꯠ ꯍꯥꯏꯗꯤ ꯁ꯭ꯔꯤꯗꯦꯕꯤ ꯁꯞꯄꯣꯔꯠ ꯀꯧꯋꯣ ꯈꯔ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯒꯨꯂꯤꯁꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯂꯦꯟꯅ ꯌꯥꯝꯅ ꯆꯥꯎꯋꯤ ꯇꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯕꯣꯟꯇꯤꯌꯥꯔꯕꯨꯔ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯇꯥꯈꯤꯀꯣ ꯏꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯑꯗꯨꯗꯤ ꯃꯤꯒ ꯁꯣꯛꯈꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤꯅꯈꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯕꯣꯟꯇꯤꯌꯥꯔꯄꯨꯔ ꯍꯥꯏꯗꯣ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤꯅ ꯀꯥꯟꯅꯕ ꯃꯐꯝꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯅꯥꯛꯀꯤ ꯈꯨꯟꯗꯅꯦꯕꯀꯣ ꯃꯩꯇꯩ ꯌꯥꯝ ꯆꯥꯎꯅ ꯇꯥꯕ ꯍꯩꯅꯧ ꯃꯄꯥꯟꯅ ꯆꯦꯅꯨ ꯕꯥꯏ ꯍꯥꯏ ꯅꯃꯥꯟꯖꯅꯥꯅ ꯈꯦꯂꯦꯟ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗ ꯎꯔꯝꯃꯦ ꯀꯤꯖꯩꯕꯣ ꯎꯕꯗ ꯍꯥꯏ ꯅꯃꯥꯟꯖꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯂꯕꯣ ꯍꯥꯏ ꯑꯥꯔꯖꯦꯅ ꯒꯨꯂꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏ ꯀꯥꯏꯅꯣꯅꯦ ꯑꯥꯔꯖꯦ ꯑꯩꯒꯤꯗꯗꯤ ꯑꯝꯇꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ नमस्ते नमस्ते ꯑꯥꯔꯖꯦꯅ ꯍꯥꯏ ꯒꯨꯂꯤ ꯋꯥꯏ ꯆꯥꯏꯌꯦ ꯅꯃꯥꯟꯖꯅ ꯑꯥꯔꯖꯦ ꯋꯦꯜꯀꯝ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯥꯔꯖꯦꯅ ꯉꯔꯥꯡꯒꯤꯗꯣ ꯕꯣꯔꯥꯅꯦ ꯄꯨꯗꯤꯅꯥꯅꯦ ꯏꯀꯥꯏꯊꯕꯤꯅꯦ ꯌꯥꯝ ꯍꯥꯎꯊꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯁꯞꯄꯣꯔꯠ ꯍꯥꯏꯔꯦ ꯍꯩꯅꯧ ꯃꯄꯥꯟꯅ ꯏꯇꯥꯎ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯁ꯭ꯔꯤꯗꯦꯕꯤꯅ ꯚꯦꯔꯤ ꯅꯥꯏꯁ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯒꯨꯗ ꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯟꯖꯅꯥ ꯁꯤꯁ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯃꯥꯔꯦ ꯋꯦꯜꯀꯝ ꯇꯧꯔꯒ ꯑꯗꯨꯒ ꯀꯦꯁꯕ ꯂꯣꯍꯔꯅ हाय हेलो केशव जी आप कहाँ से हो केशव जी थैंक यू सो मच मेरी एलबी पे आने के लिए चैनल को भी सपोर्ट करके जाइएगा आपको चैनल है तो कमेंट एक छोड़ देना मैं भी आपको रिटर्न करूँगी अदुगा हिनो मपाने गुली मैबुन कापी है दाबनोम त काफनजे अदुगा डाकिंग है अंजना नोकपदा अंजना नोकपदा मु ꯑꯩ ꯁꯤꯃ ꯀꯣꯃꯦꯟꯁꯦ
ꯄꯥꯕꯗ ꯑꯩ ꯌꯥꯝ ꯅꯣꯛꯇꯅ ꯁꯤꯗꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯇꯣꯔꯒꯤ ꯃꯒꯨꯟ ꯑꯃꯨꯛ ꯁꯤꯔꯦ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯩ ꯑꯃ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯗ ꯀꯤꯡꯅ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯈꯦꯂꯦꯟ ꯕ꯭ꯔꯥꯗꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯑꯥꯔꯖꯦ ꯍꯜꯂꯛꯑꯕꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯅꯪ ꯁꯤ ꯇꯥꯔꯦꯀꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯃꯟꯖꯅ ꯑꯥꯔꯃꯤ ꯑꯩ ꯄꯨꯛꯁꯦ ꯑꯁꯦꯡꯕ ꯌꯥꯔꯦ ꯂꯣꯏꯔꯦ ꯅꯝꯃ ꯅꯪꯁꯤꯁꯨ ꯗ ꯀꯤꯡꯅ ꯍꯥꯏꯕꯗꯒꯤ ꯅꯪꯁꯨ ꯋꯥꯈꯜꯗ ꯄꯥꯈꯟꯅ ꯈꯟꯖꯟꯕꯗꯩ ꯇꯧꯔꯛꯑꯕ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯍꯥꯏ ꯑꯟꯖꯅꯥ ꯁꯤꯁ ꯍꯩꯅꯧ ꯃꯦꯠꯂꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯦꯠꯄ ꯌꯥꯔꯣꯏꯗ ꯒꯥꯔꯗ ꯂꯩꯁꯤꯗꯤ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯍꯥꯏ ꯏꯆꯦ ꯑꯩ ꯃꯃꯥ ꯄꯤꯌꯥꯔꯒꯤ ꯃꯍꯨꯠꯇ ꯂꯥꯛꯄꯅꯤ ꯃꯃꯥ ꯊꯕꯛ ꯆꯠꯈꯤ ꯑꯩꯕꯨ ꯌꯥꯎꯅꯕ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯔꯤꯗꯦꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁ꯭ꯔꯤꯗꯦꯕꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯗꯨ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤ ꯈꯨꯝꯕ ꯌꯥꯔꯒꯗꯤ ꯁꯨꯝ ꯈꯨꯝꯃꯧ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯃꯟꯖꯅꯅ ꯑꯥꯔꯖꯦ ꯍꯥꯠꯀꯦ ꯅꯪ ꯍꯥꯏ ꯑꯗꯨꯒ ꯃꯌꯥꯒ ꯆꯤꯛꯈ꯭ꯔꯦ ꯑꯣꯏ ꯃꯥꯅ ꯃꯥꯒꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯃꯌꯥꯁꯤꯗꯤ ꯁꯥꯊꯤꯀꯣ ꯃꯥꯁꯅ ꯅꯅꯥꯎꯅ ꯄꯥꯏꯕ ꯄꯥꯏꯞꯇꯣ ꯄꯥꯏꯍꯟꯒꯅꯨ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯏꯇꯥꯎꯗꯤ ꯍꯥꯏ ꯑꯥꯔꯖꯦ ꯅꯣꯡ ꯇꯥꯕ꯭ꯔꯥꯅꯦ ꯃꯥꯏꯔꯦꯟ ꯆꯥꯏꯗꯣ ꯑꯗꯨꯒ ꯅꯃꯟꯖꯅ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈꯤꯅꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯈꯥꯡꯕꯗ ꯋꯥꯔꯦꯗ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯑꯣꯏꯃꯥ ꯗꯥꯕꯤꯅꯣ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛꯇ ꯆꯥꯛꯎꯔꯕ ꯅꯪꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯟꯖꯅꯥ ꯁꯤꯁ ꯒꯨꯂꯤ ꯀꯥꯞꯄ꯭ꯔꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯒꯨꯂꯤ ꯀꯧꯋꯣ ꯒꯨꯂꯤ 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 ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯃꯟꯖꯅꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯏꯇꯥꯎ ꯏꯔꯣꯟꯕ ꯑꯂꯨ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯟꯖꯅꯥ ꯒꯨꯂꯤ ꯀꯧ ꯍꯥꯏ ꯒꯨꯂꯤ ꯀꯧꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯌꯦꯀꯣ ꯗꯥꯕꯤꯅꯣ ꯆꯥꯛ ꯆꯥꯕ ꯁꯥꯊꯤꯅ ꯍꯩꯕꯣ ꯁꯥꯊꯤꯅ ꯐꯖꯅ ꯈꯣꯝꯖꯤꯟ ꯄꯥꯁꯤꯜꯂꯒ ꯂꯛꯈꯤ ꯆꯦꯟꯕ ꯆꯥꯛ ꯆꯥꯏ ꯗꯥꯕꯤꯅꯣꯠ ꯑꯗꯣ ꯂꯛꯀꯤ ꯆꯦꯟꯕ ꯆꯥꯛ ꯆꯥ ꯀꯧꯏ ꯈꯣꯝꯖꯟ ꯄꯥꯁꯟꯅ ꯆꯥꯕꯗꯣ ꯑꯗꯨꯒ ꯑꯟꯖꯅꯥ ꯁꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯑꯟꯖꯅꯥ ꯁꯤꯁ ꯑꯩ ꯔꯨꯝꯗ ꯂꯩꯅꯦ ꯉꯁꯤ ꯒꯨꯍꯥꯇꯤ ꯏꯂꯦꯛꯁꯟꯅꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯣꯐ ꯍꯥꯏ ꯑꯣ ꯉꯁꯤ ꯒꯨꯍꯥꯇꯤ ꯏꯂꯦꯛꯁꯟꯂꯣ ꯃꯆꯥ 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 ꯑꯗꯨꯒ ꯗꯥꯛꯀꯤꯡ ꯅꯥꯏꯕ ꯑꯟꯖꯅꯥ ꯄꯨꯛꯇꯣ ꯃꯣꯏꯅꯝ ꯅꯝꯕꯤ ꯃꯅꯥ ꯁꯤꯡꯅꯥꯗꯨꯒ ꯀꯂꯥ ꯅꯃꯛꯀ ꯇꯣꯠꯈꯥꯏꯔꯒ ꯇꯩꯔꯣꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗ ꯅꯣꯛꯏꯉꯩꯁꯤ ꯌꯦꯡꯉꯨ ꯃꯤ ꯆꯪꯉꯛꯇꯅ ꯀꯔꯤ ꯈꯨꯅꯣꯛꯅꯣ ꯍꯥꯏꯔꯛꯇꯅ ꯑꯩ ꯄꯥꯔꯔꯣꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯟꯖꯅꯥ ꯁꯤꯁ ꯕꯣꯝ ꯊꯥꯒꯦ ꯌꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯣꯡ ꯃꯪꯉꯤꯁꯤꯒ ꯁꯤꯁ ꯍꯥꯏ ꯑꯣ ꯑꯣ ꯑꯥꯔꯖꯦꯗꯣꯏꯗꯤ ꯃꯥꯏꯔꯦꯟ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯆꯦ ꯑꯩ ꯊꯕꯛ ꯇꯧꯔꯦ ꯍꯥꯏ ꯑꯁ ꯁ꯭ꯔꯤꯗꯦꯕꯤ ꯅꯪ ꯌꯥꯝꯅ ꯑꯥꯔꯂꯤ ꯑꯦꯖꯇ ꯊꯕꯛꯀ ꯇꯧꯔꯤ ꯐꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯑꯗꯨꯒ ꯗꯥꯛꯀꯤꯡ ꯍꯥꯏ ꯃꯣꯇꯣꯔ ꯒꯨꯂꯤ ꯀꯥꯞꯄꯛꯑꯣ ꯃꯌꯥꯝꯁꯦ ꯑꯟꯖꯅꯥ ꯒꯨꯂꯤ ꯑꯩꯅꯦ ꯃꯊꯛꯁꯤꯒ ꯃꯤꯅ ꯎꯔꯗꯤ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡꯗꯩ ꯎꯔꯗꯤ ꯑꯉꯥꯎꯕ ꯃꯥꯜꯂꯅꯤ ꯑꯗꯨꯒ ꯅꯣꯛꯄꯗ ꯒꯨꯂꯤꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯑꯩꯗꯤ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯗꯥꯛꯀꯤꯡ ꯁꯨꯃꯥꯏꯅ ꯀꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟꯗ ꯀꯧꯔꯦꯗꯅ ꯃꯣꯏ ꯑꯁꯤꯒꯤ ꯑꯇꯣꯞꯄꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯧꯏ ꯁꯨꯃꯥꯏꯅ ꯀꯧꯏ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯀꯧ ꯂꯣꯏꯕ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯧꯔꯒꯦꯅ ꯀꯧꯏꯕ ꯅꯪꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯀꯧꯒꯦ ꯍꯥꯏꯗꯣ ꯃꯣꯏꯁꯨ ꯑꯇꯣꯞꯄ ꯃꯔꯣꯟꯗꯨꯒꯅꯦ ꯒꯨꯂꯤ ꯂꯥꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯑꯗꯨꯝ ꯃꯤ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯤꯕ ꯀꯩꯀꯩ ꯍꯥꯏꯒꯦꯁꯤꯒ ꯃꯥ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯂꯩꯕ आंटी अरे दे दो मजा आंटी ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯟꯖꯅꯥ ꯒꯨꯂꯤꯅ ꯍꯥꯏꯅ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯃꯟꯖꯅ ꯑꯥꯔꯃꯤ ꯑꯩ ꯌꯥꯗ꯭ꯔꯦꯕꯣ ꯍꯥꯏ ꯑꯗꯨꯒ
ꯗꯥꯕꯤꯅꯣꯅ ꯗꯥꯟꯁ ꯇꯧ ꯂꯩꯒꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣ ꯂꯣꯏꯁꯟꯈ꯭ꯔꯕꯣ ꯆꯦ ꯎꯁꯥꯒꯤꯗꯣ ꯑꯗꯨꯒ ꯅꯃꯟꯖꯅꯥꯅ ꯑꯥꯔꯖꯦ ꯕꯣꯝ ꯂꯪꯉꯛꯀꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯅ ꯒꯨꯂꯤ ꯃꯩ ꯇꯥꯔꯦ ꯒꯨꯂꯤ 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 ꯍꯥꯏ ꯒꯨꯂꯤ ꯀꯌꯥꯅꯣ ꯂꯩꯁꯦ ꯒꯨꯂꯤ 3 ꯒꯨꯂꯤ ꯑꯗꯨꯒ ꯗꯥꯀꯤꯡ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯑꯟꯖꯅꯥ ꯀꯞꯄꯤꯗꯣ ꯀꯩꯒꯤ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ ꯃꯣꯇꯣꯔꯣ ꯑꯩ ꯅꯅꯥꯎꯗꯤ ꯌꯦꯡꯉꯣ ꯅꯃ ꯅꯪ ꯍꯌꯦꯡ ꯌꯦꯜꯃꯤ ꯆꯪꯕꯗ ꯃꯣꯇꯣꯔ ꯊꯣꯡꯖꯥꯏ ꯈꯥꯏꯒꯅꯨꯀꯣ ꯑꯦꯜꯕꯤꯁꯦ ꯃꯑꯣꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯍꯥꯏꯕ ꯑꯦꯜꯕꯤꯗꯤ ꯑꯉꯥꯡ ꯀꯞꯄ ꯌꯥꯗꯦꯀꯣ ꯋꯥꯏꯇꯤ ꯌꯥꯝ ꯁꯤꯡꯒꯤꯡ ꯄꯥꯝꯗꯕꯅꯤ ꯍꯥꯏ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯩꯒꯤꯗꯤ ꯁꯤꯔꯅꯤ ꯄꯨꯔꯥ ꯊꯣꯛꯑꯣꯔꯥ ꯏꯁꯤꯡ ꯄꯥꯏꯒꯗꯣꯔꯦ ꯉꯥꯛꯇꯪ ꯁꯦꯟꯅꯧꯗꯨꯒ ꯑꯗꯨꯒ ꯅꯝꯃꯅ ꯍꯥꯏꯔꯦ ꯅꯣꯏ ꯁꯤ ꯇꯥꯔꯦꯀꯣ ꯑꯩ ꯄꯨꯛꯂꯤ ꯄꯥꯏꯔꯦꯕꯣ ꯍꯥꯏ ꯊꯧꯑꯣ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯀꯧꯔꯛꯑꯣ ꯑꯩ ꯇꯜꯂꯦ ꯀꯧꯕ ꯃꯣꯏꯒꯤ ꯃꯔꯣꯟꯗꯣ ꯍꯤꯟꯗꯤꯅꯦꯕ ꯑꯗꯨ ꯃꯤ ꯂꯩꯌꯦꯕ ꯁꯤꯒ ꯊꯕꯛ ꯁꯨꯕ ꯃꯤ ꯈꯪꯒꯅꯦꯕ ꯑꯗꯨꯒ ꯅꯃꯟꯖꯅꯥꯅ ꯃꯔꯨ ꯃꯉꯥ ꯆꯠꯄꯤ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯁꯞꯄꯣꯔꯠ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯆꯦ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯍꯥꯏ ꯑꯣ ꯁ꯭ꯔꯤꯗꯦꯕꯤ ꯃꯤꯒꯤ ꯌꯨꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯃꯟꯖꯅꯥꯅ ꯁ꯭ꯔꯤꯗꯦꯕꯤ ꯀꯥꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯅꯃ ꯁ꯭ꯔꯤꯗꯦꯕꯤꯁꯦ ꯅꯦꯅꯦ ꯄꯤꯌꯥꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯑꯗꯨꯒ चप्पल इसने खुद उतार के रखा है चप्पल पहन ले पैर चल जाएंगे हाँ देखो खुद उतार दिया कहाँ गया एक कहाँ गया देखो ये नाक से खून गिर रहा था तो उसको गर्मी लग रही होगी नीचे से ये छत नहीं हैंथोई के साथ लग गया इसका नाक हाँ अदुगा खो श्रीदेवी अमता ब्लू पीगेको श्रीदेवी ब्लू पीरकेको नंग मैनेजिंग मॉडरेटर ओहलगे श्रीदेवी ब्लू पीरे हजी श्रीदेवी नंद मॉडरेटर हापबनी नंग सपोर्ट तौनिंग मैम तौबिरो आरजे लेरबा नमंजना लेबा आर्मी किचन किंग से असिगी दादा असिसु चैनल पाइ सिगा लेबा पुरु चैनल पाइबनी हैनो मोबाइल चैनल पाइबनी अदुगा आरजे ना सुसीमा सिस्ती करी हिंजांग चागे हाय आरजे आई सांबर थोंबा चाय हवाई दो चामनी ने खतंग आइन ओंथोए अदुगा श्रीदेवी ने होय चे ब्लू पीबिरो ओ श्रीदेवी पीखरबनी चिचेना नंग हायरक तिंगदे अदुगा आरजे ने इताउ नोंग चुब्रो हाय अदुगा दाबिनो ना डांस तौखरे अदुगा दाबिनो ना गुली लाओ गुली कैनो मंगादे सुएन हेंदी कीब्रो खंगे अदुगा नमा प्रेमलता कसागी लेबा गुलीदो हुरालुसिरो अदुगा नमंजनाना सुस मोइसे ऐंगोंदा हौरगा नुंगाइ मारे हौजरसनु कोय नंग हेंgai काउथोकनुगो मोटर चाइ हाइनु अदुगा दाबिनो ने इताउ नोंग नाइ हाइ इस हेरे दाबिनो सु अदुगा नमना अमा मरु अमदा लुपा 5 हाय मरुम लुपा 5 अदुगा अहैबमगी अहै पालाए लाइक से थैंक यू अहैबम कहिंजंग चाके अहैबम दी टेक कायदना लेरिबा नत्रो नोंसितगी अहैबम अलग पा अनौ अनौबा नोंसितकी मतुंगदा दुम हंगी मयाम पुनम इबुंग खेलेन चतख्रबो अदुगा दाकिंग नाइब अंजनाना मोटोरी गुली काबलगलदी मिट मिट पालदी मपी तानी मरंदी मोटोरो ओय मा दाल उछलो यारेदा अदु दो मोटो दो मोर खरा चाय अदुगा दाबिनो नाय अंजना याम होंगे अदुगा दाकिंग ना प्रेमलता लाइव थारिबो हाय प्रेमलता दी दुम थान लेबनी येंगो प्रेमलता 2K जौरबनी दाकिंग ओए ये खुद भी मचा ननाउदो इसिंग चोट खिनी अदुगा आरजेन इताउ हसाउनी हाय अदुगा दाकिंग ना विनोद ब्रो दमता का जनाई मैम गुली लाओ गुली मरी थुस लाओ ये अदुगा
ꯁ꯭ꯔꯤꯗꯦꯕꯤꯅ ꯆꯦ ꯕ꯭ꯂꯨ ꯄꯤꯕꯤꯔꯣ ꯁ꯭ꯔꯤꯗꯦꯕꯤ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯂꯩꯅꯦ ꯑꯗꯨ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯤꯆꯦꯅ ꯉꯁꯥꯏꯗꯩ ꯕ꯭ꯂꯨ ꯍꯥꯞꯄꯕꯅꯤ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯗꯥꯛꯀꯤꯡꯁꯦ ꯐꯥꯒꯤ ꯁꯥꯊꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯦꯜꯒꯤ ꯃꯣꯇꯣꯔꯅ ꯂꯣꯏꯁꯟꯗꯣꯏꯅꯤ ꯍꯥꯏꯌꯦ ꯃꯆꯥ ꯑꯁꯤ ꯃꯤꯒꯤ ꯄꯤꯂꯔꯒꯤ ꯀꯩꯅꯣꯁꯤꯒ ꯊꯦꯡꯖꯤꯟꯒꯅꯤ ꯃꯔꯥꯏꯕꯛꯇꯣ ꯑꯃꯨꯛ ꯇꯧꯕꯤꯅꯨ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯍꯩꯕꯝ ꯆꯠꯈ꯭ꯔꯕꯣ ꯑꯍꯩꯕꯝ ꯉꯁꯤ ꯋꯥꯔꯧꯔꯕ꯭ꯔꯥ ꯌꯥꯝ ꯆꯥꯡꯅ ꯆꯠꯈ꯭ꯔꯦ ꯑꯍꯩꯕꯝꯁꯦ ꯑꯍꯩꯕꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯍꯧꯔꯦ ꯅꯣꯛꯄ ꯍꯥꯏ ꯑꯗꯨꯒ ꯗꯥ ꯀꯤꯡꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯅ ꯀꯤꯡ ꯒꯨꯂꯤ ꯀꯧ ꯍꯥꯏ ꯒꯨꯂꯤ ꯀꯧ ꯒꯨꯂꯤ ꯀꯧ ꯒꯨꯂꯤ ꯀꯧ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯩꯇꯦ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯍꯥꯏ ꯂꯩꯌꯦ ꯍꯥꯏ ꯑꯍꯩꯕꯝ ꯐꯥꯒꯤ ꯇꯧꯔꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯨꯂꯤ ꯀꯧꯕ ꯅꯨꯃꯤꯠꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯒꯨꯂꯤ ꯀꯧꯔꯦ ꯑꯦꯜꯕꯤꯗ ꯃꯥꯏ ꯃꯥꯏ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯧꯔꯕꯅꯤ ꯏꯀꯥꯏ ꯑꯀꯤ ꯊꯥꯗꯣꯛꯇꯅ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯅꯤꯈꯛ ꯂꯩꯅꯦ ꯒꯨꯂꯤꯁꯦ ꯃꯤ ꯑꯣꯏꯔꯗꯤ ꯐꯨꯕ ꯌꯥꯕ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯂꯩꯇꯦꯀꯣ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯣꯛꯄ ꯇꯥꯔꯤ ꯍꯥꯏ ꯑꯗꯣ ꯑꯍꯩꯕꯝꯅ ꯅꯣꯛꯀꯗꯕꯅꯦ ꯅꯣꯛꯄꯗ ꯐꯤ ꯃꯥꯡꯕ ꯌꯥꯎꯅꯤꯀꯣ ꯍꯥꯏ ꯑꯔꯦ ꯃꯆꯥ ꯅꯅꯥꯎꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯨꯕꯤꯔꯛꯎ ꯏꯁꯤꯡ ꯆꯣꯠꯂꯦ ꯑꯝꯇ ꯄ꯭ꯂꯤꯖ ꯆꯠꯂꯣ ꯃꯆꯥ ꯄ꯭ꯂꯤꯖ मत जाओ मत जाओ ꯑꯗꯨꯒ ꯑꯁ ꯑꯍꯩꯕꯝꯁꯨ ꯐꯥꯒꯤꯗ ꯃꯩ ꯇꯥꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯗꯥꯛꯀꯤꯡ ꯍꯥꯏ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯒꯨꯂꯤꯗꯣ ꯍꯥꯃꯦꯡ ꯃꯊꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯔꯨ ꯃꯔꯨ ꯒꯨꯂꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯦ ꯅꯃ ꯑꯟꯖꯅꯥ ꯂꯩꯔꯤꯕꯣ ꯅꯃ ꯑꯩ ꯏꯇꯣꯝꯇ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯑꯩ ꯁꯤꯔꯦ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏꯕ ꯑꯩꯗꯤ ꯗꯥꯏꯄꯔ ꯁꯦꯠꯂꯒ ꯑꯁ ꯀꯩꯅꯣꯍꯦ ꯑꯗꯨꯒꯤ ꯑꯦꯖ ꯐꯥꯎꯇꯤ ꯇꯧꯅꯗ꯭ꯔꯤꯍꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯅꯔꯤ ꯑꯗꯨꯒꯤ ꯑꯦꯖꯇꯨꯗꯤ ꯋꯥꯠꯂꯤ ꯈꯔ ꯑꯗꯨꯒ ꯑꯁ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯍꯥ 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 ꯍꯥꯏꯅꯣꯈ꯭ꯔꯦ ꯅꯃꯅ ꯑꯍꯩꯕꯝ ꯀꯥꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯑꯍꯩꯕꯝ ꯀꯥꯅꯦꯛ ꯂꯩꯅꯁꯤ ꯍꯥꯏꯌꯦ ꯅꯃ ꯑꯟꯖꯅꯥꯅ ꯂꯩꯅꯗ꯭ꯔꯗꯤ ꯑꯝꯇ ꯂꯩꯅꯧꯋꯣ ꯆꯦꯅꯦꯜ ꯂꯩꯔꯗꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯀ꯭ꯔꯕꯤꯍꯨ ꯄꯥꯏꯈꯔꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯟꯖꯅꯥꯗꯤ ꯍꯥꯏ ꯑꯟꯖꯅꯥ ꯈꯪꯗꯦ ꯃꯥ ꯅꯣꯛꯄ ꯋꯥꯔꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯆꯦ ꯑꯟꯖꯅꯥ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯃ ꯅꯉꯣꯟꯗ ꯁ꯭ꯔꯤꯗꯦꯕꯤꯅ ꯁꯞ ꯇꯧꯈ꯭ꯔꯦ ꯑꯩ ꯑꯝꯇ ꯆꯦꯛ ꯇꯧ ꯑꯗꯨꯒ ꯅꯪꯈꯣ ꯑꯣꯟꯊꯈꯤꯅꯤꯅꯦ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯝꯇ ꯚꯔꯤꯔꯒ ꯄꯨꯔꯛꯎꯅꯦ ꯃꯃꯥꯡꯗ ꯊꯛꯀꯦꯅꯦ ꯑꯗꯨ ꯆꯠꯂꯣ ꯄ꯭ꯂꯤꯖ ꯆꯠꯂꯣ ꯆꯦꯟꯗꯦꯜꯂꯣꯅꯦ ꯄꯇꯔ ꯄꯇꯔ ꯆꯠꯀꯅꯨ ꯇꯨꯔꯗꯤ ꯅꯪ ꯏꯁꯤꯡ ꯕꯣꯇꯜ ꯑꯝꯇ ꯐꯤꯜꯇꯔꯗꯩ ꯚꯔꯤꯔꯒ ꯄꯨꯔꯛꯑꯣ ꯑꯝꯇ ꯊꯛꯀꯦꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯀꯧꯔꯦ ꯑꯍꯩꯕꯝꯅ ꯍꯥꯏꯌꯦ ꯄꯣꯀꯣ ꯄꯦꯟ ꯉꯥꯛꯇ ꯂꯩꯁꯨ ꯍꯥꯏꯁꯦ ꯃꯌꯥꯝ ꯅꯣꯛꯄꯁꯦ ꯊꯃꯣꯏ ꯃꯀꯨꯝ ꯍꯥꯡꯕꯅꯦ ꯅꯣꯛꯄꯤꯔꯣ ꯃꯌꯥꯝ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯅꯍꯥꯟ ꯏꯐ ꯐꯅ ꯂꯩꯔꯝꯃꯒ ꯂꯦꯟꯋꯣ ꯅꯨꯡꯁꯤꯠꯂꯣ ꯈꯪꯗꯦ ꯁꯤꯒꯁꯨꯅꯤ ꯃꯌꯥꯝ ꯏꯐ ꯐꯅ ꯂꯩꯔꯝꯃꯒ ꯅꯍꯥꯟꯁꯨ ꯏꯐ ꯐꯅ ꯂꯩꯔꯝꯃꯦ ꯁꯤꯒꯩꯁꯤꯒꯁꯨ ꯂꯩꯔꯝꯃꯀꯥꯟꯗ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯒꯤ ꯕꯣꯝ ꯐꯨꯝꯃꯦ ꯕꯣꯝ ꯐꯨꯝꯃꯦ ꯕꯣꯝ ꯐꯨꯝꯃꯦ ꯁꯣꯝꯗꯗꯤ ꯑꯉꯥꯡꯉꯩ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯍꯨꯟꯒꯁꯦ ꯑꯥ ꯌꯧꯈꯔꯦ ꯕꯣꯝ ꯐꯨꯉꯦ ꯀꯔꯝꯕ ꯃꯐꯝꯗ ꯕꯣꯝ ꯐꯨꯡꯉꯤꯕ ꯀꯅꯥꯅ ꯈꯪꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯐꯪꯅꯔꯤꯉꯩꯗ ꯍꯔꯥꯎ ꯍꯧꯁꯤ ꯅꯨꯡꯉꯥꯏꯍꯧꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ
ꯗꯥꯕꯤꯗꯣꯅ ꯏꯇꯥꯎ ꯍꯥꯏ ꯁꯤꯗꯦꯕꯤ ꯆꯦꯟꯖꯅ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯗꯥꯀꯤꯡꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯗꯥꯏꯄꯔ ꯁꯦꯠꯂꯒ ꯂꯦꯟ ꯈꯨꯜꯂꯣ ꯌꯥꯔꯦ ꯃꯤ ꯗꯥꯒꯤ ꯗꯥꯕꯤꯅꯣꯁꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯂꯩꯅ ꯀꯧꯖꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯋꯥꯔꯤ ꯇꯥꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦ ꯅꯪ ꯁꯨꯝ ꯇꯥꯅ ꯂꯩꯕ ꯉꯝꯃꯤꯕꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯎꯁꯥꯒꯤꯗ ꯈꯨꯃꯟ ꯀꯞ ꯂꯩꯍꯧꯕꯅꯤ ꯗꯥꯕꯤꯅꯣ ꯁꯛꯂꯣꯟ ꯌꯥꯝꯃꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯏꯗꯨꯒ ꯑꯍꯩꯕ ꯑꯃ ꯅꯥꯏꯌꯦ ꯄꯣꯀꯣꯄꯦꯟ ꯉꯛꯇ ꯂꯩꯁꯨ ꯍꯥꯏꯁꯦ ꯑꯁꯤꯗꯤ ꯉꯁꯥꯏ ꯄꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯍꯥꯏꯌꯦ ꯏꯇꯥꯎ ꯑꯣꯟꯀꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯔꯣ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯥꯔꯖꯦ ꯑꯗꯨꯒ ꯁ꯭ꯔꯤꯗꯦꯕꯤꯅ ꯆꯦ ꯑꯩ ꯕꯥꯏ ꯕ꯭ꯂꯨ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁ꯭ꯔꯤꯗꯦꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯪ ꯂꯥꯛꯇꯅ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯩꯀꯣ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯀꯤꯡ ꯃꯊꯪ ꯇꯥꯕꯁꯦ ꯌꯥꯔꯦꯀꯣ ꯒꯨꯂꯤ ꯀꯧꯋꯣ ꯒꯨꯂꯤꯗꯤ ꯃꯔꯤꯇꯪ ꯂꯩ ꯑꯗꯨꯒ ꯗꯥꯒꯤꯡꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯑꯟꯖꯅꯥꯅꯤ ꯑꯣ ꯅꯃ ꯅꯪ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕꯅꯦ ꯁꯤꯗꯣꯔꯦ ꯑꯩ ꯑꯩ ꯅꯣꯛꯄꯗ ꯅꯃ ꯑꯟꯖꯅꯥ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯅꯣꯛꯄ ꯉꯝꯃꯔꯣꯏ ꯀꯣꯃꯦꯟ ꯏꯁꯀꯤꯞ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯆꯠꯀꯤ ꯏꯁꯤꯡꯒ ꯃꯊꯧ ꯇꯥꯔꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯠ ꯌꯥꯝ ꯇꯧꯅꯔꯤ ꯁꯣꯝꯗꯗꯤ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏꯠ ꯌꯥꯝ ꯑꯁꯦꯡꯃꯨꯛꯀꯤꯅꯤꯅꯦ ꯑꯥꯔꯖꯦ ꯀꯔꯤꯅꯣ ꯍꯟꯗꯛꯀꯤ ꯑꯦꯜꯕꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯩꯕ ꯑꯃꯅ ꯍꯥꯏꯌꯦ ꯑꯦꯜꯕꯤꯁꯦ ꯃꯤꯒꯤ ꯇꯣꯏꯂꯦꯠ ꯃꯊꯛ ꯀꯨꯞꯇꯕ ꯌꯦꯡꯁꯤ ꯅꯠꯇꯦꯍꯦ ꯑꯍꯩꯕ ꯇꯣꯏꯂꯦꯠꯗ ꯀꯨꯞꯇꯕ ꯅꯠꯇꯦ ꯃꯤ ꯅꯧꯅ ꯌꯨꯝ ꯁꯥꯖꯕꯅꯦ ꯅꯪꯁꯤꯁꯨ ꯑꯩꯁꯦ ꯁꯣꯟꯗꯩ ꯁꯣꯟ ꯅꯥꯀꯟꯗꯗꯤꯅꯦ ꯅꯨꯡꯁꯥꯁꯦ ꯃꯥꯏꯗ ꯐꯨꯖꯜꯂꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯩꯁꯤꯒ ꯊꯝꯕꯅꯦꯕ ꯇꯣꯏꯂꯦꯠ ꯉꯥꯏꯈꯣ ꯐꯖꯕ ꯃꯐꯝꯗꯁꯨ ꯅꯣꯡꯃ ꯊꯥꯔꯛꯀꯦꯀꯣ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯔꯦꯁꯄꯦꯛ ꯂꯩꯅ ꯀꯧꯖꯕꯅꯤ ꯍꯥꯏꯌꯦ ꯁꯤꯁꯇꯔꯅ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯁꯣꯔꯣꯛ ꯆꯠꯄ ꯃꯤꯗ ꯅꯃꯁꯇꯦ ꯑꯟꯇꯤ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯃꯁꯇꯦꯕꯨ ꯁꯣꯔꯣꯛꯇ ꯂꯪꯉꯥ ꯍꯥꯏꯅꯕ꯭ꯔꯅꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯂꯩꯇꯦ ꯅꯃ ꯑꯟꯖꯅꯥ ꯏꯀꯥꯏꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯗꯥꯔꯀꯤꯡꯒꯤꯅ ꯐꯥꯒꯤ ꯇꯧꯃꯟꯒꯤꯗꯅ ꯎꯁ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯄꯨꯡ 1:20 ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯆꯠꯂꯦ ꯅꯃ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯅꯃ ꯂꯥꯛꯑꯣ 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 ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯍꯩꯕ ꯑꯃꯅ ꯍꯥꯏ ꯀꯥꯏꯗꯅꯣ ꯏꯆꯦ ꯗꯦꯜꯂꯤꯔꯣ ꯍꯥꯏ ꯑꯍꯩꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯛꯎ ꯃꯆꯥ ꯇꯧꯅꯨ ꯑꯉꯥꯡꯗ ꯇꯨꯁꯟ ꯃꯀꯣꯛ ꯀꯥꯏꯅꯤ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏ ꯅꯃꯁꯇꯦꯅ ꯋꯥꯏ ꯆꯥꯏꯔꯕꯣ ꯂꯝꯕꯤꯗ ꯅꯃꯁꯇꯦꯇꯅꯤ ꯍꯥꯏꯕꯁꯤꯒ ꯃꯅꯨꯡꯒꯤ ꯕꯦꯕꯥꯔꯗꯨꯗꯤ ꯑꯝꯇ ꯌꯥꯎꯔꯣꯏ ꯀ꯭ꯔꯥꯏꯝꯅ ꯄꯤꯛ ꯊꯜꯂꯤ ꯅꯃꯁꯇꯦꯗꯤ ꯋꯥꯏ ꯆꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯁꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯍꯥꯏꯅ ꯑꯩꯗꯤ ꯃꯣꯏꯒꯤ ꯇꯧꯅꯩꯁꯦ ꯎꯕꯗ ꯅꯃꯁꯇꯦꯒ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯃꯅꯨꯡꯗ ꯔꯦꯁꯄꯦꯛ ꯇꯧꯔ ꯂꯣꯏꯔꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯑꯥꯔꯖꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯧꯅꯨ ꯗꯣ ꯀꯥꯅꯨ ꯌꯥꯗꯦ ꯀꯥꯅꯨ ꯌꯥꯗꯦ
ꯑꯗꯨꯒ ꯗꯥ ꯀꯤꯡꯅ ꯍꯥ 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 ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯒꯨꯂꯤ ꯀꯧ ꯍꯥꯏ ꯒꯨꯂꯤ 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 ꯍꯦ ꯗꯥꯕꯤꯅꯣꯠ ꯒꯨꯂꯤꯁꯦ ꯀꯧꯕ ꯃꯊꯧ ꯇꯥꯏꯅꯦ ꯗꯥꯕꯤꯅꯣꯠ ꯆꯨꯝꯃꯤꯅꯦ ꯁꯤꯅꯅꯤ ꯃꯤꯅ ꯀꯧꯅꯔꯤꯁꯦ ꯑꯥꯔꯖꯦꯅ ꯂꯩꯌꯦ ꯁꯤ ꯁꯥꯏ ꯑꯣ ꯏꯀꯥꯏꯊꯕꯤ ꯂꯣꯏꯈ꯭ꯔꯕꯣ ꯕꯦꯜꯇꯣꯂꯥꯒꯤ ꯏꯀꯥꯏꯊꯕꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯥꯔꯖꯦ ꯑꯗꯨꯒ ꯗꯥ ꯀꯤꯡꯅ ꯍꯥꯏꯕ ꯈꯨꯠꯇꯤ ꯖꯨ ꯇꯧꯗꯕ ꯆꯩꯅꯥ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯍꯥꯏꯅ ꯆꯤꯟꯅ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯍꯥꯏꯅ ꯑꯗꯨꯅꯤ ꯆꯤꯟꯅ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯃꯅꯨꯡꯗꯅ ꯃꯑꯣꯡ ꯑꯃ ꯉꯥꯛ ꯂꯩꯔꯒ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯅ ꯅꯃꯁꯇꯦꯅ ꯋꯥꯏ ꯆꯥꯏ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯍꯥꯏ ꯏꯝꯐꯥꯜꯒꯤ ꯉꯥꯔꯤ ꯒꯂꯤꯁꯨ ꯃꯥꯜꯂꯤ ꯑꯩ ꯄꯦꯜꯂꯦꯗꯀꯣ ꯏꯝꯐꯥꯜꯗꯁꯨ ꯉꯥꯔꯤ ꯒꯂꯤ ꯂꯩꯕ꯭ꯔꯣ ꯀꯆꯥꯗ ꯍꯥꯏꯕꯨ ꯑꯗꯨꯒ ꯅꯠꯇꯦ ꯅꯠꯇꯦ ꯎꯝ ꯑꯍꯩꯕ ꯑꯃꯅ ꯑꯩꯒꯤ ꯚꯤꯌꯨꯗꯣ ꯐꯖꯅ ꯀꯣꯛ ꯊꯥꯗꯔ ꯂꯩꯔꯦ ꯑꯥꯎ ꯇꯧꯅꯣꯕ ꯑꯣꯟꯊꯅꯦꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯍꯥꯏ ꯅꯣꯛꯄꯗ ꯉꯥꯎꯖꯩ ꯐꯣꯟꯗꯤ ꯀꯞꯄꯦ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯗꯥꯕꯤꯅꯣ ꯀꯥꯔꯦꯟꯗꯤ ꯐꯖꯅ ꯂꯥꯛꯑꯕꯣ ꯐꯣꯟ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯋꯣ ꯗꯥꯕꯤꯅꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯀꯥꯏꯊꯕꯤ ꯁꯦꯁ ꯄꯥꯏꯁꯦ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯍꯣꯡꯕ꯭ꯔꯥ ꯍꯣꯡꯕ꯭ꯔꯥ ꯇꯥꯡꯕ꯭ꯔꯥ ꯆꯥ ꯐꯪꯉꯤꯗꯣ ꯐꯔꯕꯅꯤ ꯑꯦꯈꯥꯅꯦ ꯀꯁꯨ ꯄꯥꯏꯅ ꯔꯦ ꯒꯨꯂꯤ 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 ꯅꯃꯥꯟꯖꯅ ꯆꯦꯟꯒ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯅꯤꯌꯦ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯀꯩꯅꯣ ꯆꯥꯟꯗꯗꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯃꯆꯥ ꯑꯝꯇ ꯌꯦꯡꯉꯣ ꯂꯥ ꯁꯤꯗ ꯂꯥꯎ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯣꯕꯥꯏꯜ ꯄꯥꯏꯒꯤ ꯇꯥꯔꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯌꯦ ꯗꯥ ꯀꯤꯡꯅ ꯍꯥꯏꯕ ꯕꯤꯅꯣꯗ ꯕ꯭ꯔꯣ ꯑꯟꯖꯅꯥꯗꯣ ꯍꯥꯃꯦꯡ ꯃꯊꯤ ꯑꯗꯨꯃꯥꯏꯅ ꯐꯥꯏꯔꯦ ꯍꯥꯏꯌꯦ ꯃꯣꯇꯣꯔ ꯃꯄꯨꯝ ꯃꯄꯨꯝ ꯌꯣꯠꯄꯒꯤ ꯃꯇꯝꯒ ꯍꯥꯏꯕꯤꯔꯅꯨꯕ ꯏꯀꯥꯏꯔꯅꯤꯕ ꯂꯩꯔ ꯅꯃꯟꯖꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯁꯤꯁ ꯒꯨꯍꯥꯇꯤꯗꯔꯣ ꯂꯩꯔꯤꯁꯦ ꯅꯠꯇꯦ ꯗꯤꯜꯂꯤꯗꯅꯤ ꯗꯤꯜꯂꯤꯗꯅꯤ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯣꯕꯅꯤ ꯃꯆꯥ ꯑꯟꯇꯤ ꯍꯣꯏꯒꯤ ꯐꯨꯜꯅꯤꯗꯣ ꯗꯥꯕꯤꯅꯣ ꯆꯦ ꯎꯁꯥꯒꯤꯁꯨ ꯂꯩꯔꯤꯕꯣ ꯑꯥꯔꯖꯦꯁꯨ ꯑꯅꯤ ꯊꯣꯛꯅ ꯌꯥꯎꯔꯤꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯀꯣꯃꯦꯟ ꯄꯥꯕꯗ ꯃꯥꯏꯗ ꯒꯥꯅꯥꯒ ꯒꯥꯏꯕ ꯌꯥꯗꯦ ꯗꯥꯕꯤꯗꯣꯅ ꯑꯉꯥꯡꯂꯣ ꯑꯍꯜꯂꯣ ꯚꯣꯏꯁ ꯑꯃ ꯇꯥꯔꯤꯁꯦ ꯗꯥꯕꯤꯗꯣ ꯑꯍꯟꯅꯤ ꯑꯍꯟ ꯍꯥꯏꯖꯤꯜꯂꯒꯦ ꯑꯗꯨꯒ ꯗꯥ ꯀꯤꯡꯅ ꯑꯩ ꯑꯦꯜꯕꯤꯗ ꯐꯥꯒꯤ ꯇꯧꯔꯔꯣꯏ ꯈꯟꯕꯅꯤ ꯌꯥꯗꯦ ꯀꯣꯃꯦꯟ ꯎꯔꯒ ꯍꯦꯛꯇ ꯃꯅꯤ ꯄꯣꯡꯉꯩ ꯑꯩ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯍꯥꯏ ꯒꯨꯍꯥꯇꯤꯗꯗꯤ ꯁꯤꯟꯇꯦꯛꯁ ꯋꯥꯏꯠ ꯃꯆꯨ ꯑꯣꯏꯕꯅꯤꯀꯣ ꯀꯤꯡ ꯍꯥꯏ ꯑꯁ ꯂꯣꯏꯔꯦ ꯁꯤꯒꯁꯨ ꯋꯥꯏꯠ ꯑꯣꯏꯔꯤꯁꯤꯗꯤ ꯗꯥꯕꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯒꯨꯂꯤꯁꯦ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯒꯨꯂꯤꯗꯣ ꯏꯟꯅꯔꯒ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯃꯤꯅ ꯂꯥꯛꯑꯒꯗꯤ ꯒꯨꯂꯤꯁꯦ ꯏꯟꯅꯔꯒ ꯂꯥꯛꯏ ꯗꯥꯕꯤꯅꯣꯅ ꯂꯥ ꯍꯥꯏꯌꯦ ꯃꯌꯥꯝ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ 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 ꯂꯥꯏꯛꯁꯦ ꯑꯝꯇꯪ ꯂꯥꯜꯍꯜꯂꯁꯦ ꯑꯗꯨꯒ ꯗꯥ ꯀꯤꯡꯅ ꯑꯍꯩꯕꯝ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯗꯥꯟꯁ ꯇꯧꯈꯔꯦ ꯑꯗꯨꯒ
ꯒꯨꯂꯤꯁꯦ ꯂꯥꯛꯄꯗꯤ ꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯑꯔꯖꯦ ꯆꯠꯈ꯭ꯔꯕꯣ ꯑꯥꯔꯖꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯥꯔꯖꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯥꯔꯖꯦꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯋꯤꯔ ꯀꯩꯅꯣꯝ ꯇꯧꯏꯌꯦ ꯃꯥ ꯑꯩꯒꯤꯗ ꯂꯥꯛꯑ ꯃꯥ ꯐꯠ ꯐꯠ ꯆꯠꯄꯅꯤ ꯑꯥꯔꯖꯦ ꯂꯩꯔꯤꯕꯣ ꯁꯠ ꯆꯠ ꯊꯣꯛꯂꯛꯎ ꯑꯍꯩꯕꯝꯅ ꯃꯨꯅꯤꯀꯥ ꯃꯥꯟꯈ꯭ꯔꯦꯇ ꯍꯥꯏ ꯃꯅꯤ ꯈꯟꯖꯜꯂꯣ ꯑꯣ ꯑꯩ ꯋꯥꯔꯦ ꯅꯣꯡꯃꯟꯗꯅ ꯋꯥꯔꯦꯕ ꯉꯁꯤ ꯀꯨꯏꯔꯦꯍꯦ ꯁꯨꯃꯥꯏꯅ ꯅꯣꯛꯇꯕ ꯅꯣꯡꯃꯟꯅ ꯋꯥꯔꯦ ꯑꯗꯨꯒ ꯗꯥꯀꯤꯅꯩ ꯑꯃꯨꯛ ꯃꯨꯊꯠ ꯑꯃꯨꯛ ꯊꯥ ꯇꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯞ ꯌꯥꯝꯅ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯨ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏꯅꯦ ꯑꯗꯨꯗꯣ ꯃꯤ ꯂꯥꯛꯑꯒꯅꯤ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯀꯤꯅ ꯑꯩ ꯂꯥꯛꯄꯒꯤ ꯅꯣꯛꯏꯔꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯅꯔꯕꯅꯤꯅ ꯅꯣꯛꯑꯦꯗꯅ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏ ꯏꯇꯥꯎ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯤꯡ 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 ꯍꯥꯏ ꯗꯥꯕꯤꯅꯣ ꯃꯥꯡꯈ꯭ꯔꯦ ꯀꯩꯅꯣ ꯑꯥꯔꯖꯦ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝ ꯄ꯭ꯔꯦꯝꯂꯇꯥꯒꯤꯗꯤ 2K ꯍꯦꯟꯈ꯭ꯔꯦ ꯑꯁꯦꯡꯃꯛꯀꯤꯁꯨ ꯄ꯭ꯔꯦꯝꯂꯇꯥꯗ ꯋꯥꯏꯇꯤꯅ ꯆꯥꯟꯕꯤꯈꯔꯦ ꯀꯨꯕꯤꯈꯔꯦ ꯄꯤꯅꯔꯦ ꯃꯤ ꯋꯥꯏꯇꯤꯅ ꯗꯥꯕꯤꯅꯣ ꯋꯥꯏꯇꯤꯁꯦ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯌꯦ ꯑꯗꯨꯅ ꯄ꯭ꯔꯦꯝꯂꯇꯥꯗꯇ ꯄꯤꯅꯔꯦ ꯎꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣꯅꯦ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯑꯩ ꯅꯣꯛꯄꯗ ꯃꯤꯠꯁꯦ ꯄꯣꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣ ꯁꯨꯁꯃꯤꯇꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯐꯣꯟ ꯃꯩ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯀꯩꯅꯣ ꯇꯧꯔꯣ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯃꯤ ꯂꯩꯔꯒꯗꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯥꯏꯞꯇꯣ ꯊꯥꯕꯩ ꯊꯥꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯕꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯤ ꯂꯩꯇꯕꯤꯗ ꯁꯨꯝ ꯕ꯭ꯂꯥꯏꯟꯗ ꯂꯩꯕꯗꯤ ꯇꯜꯂꯤꯗ ꯒꯨꯂꯤ ꯃꯔꯤꯗꯪ ꯂꯩꯔꯤ ꯍꯥꯏ ꯒꯨꯂꯤꯁꯦ 5 ꯂꯩ ꯑꯗꯨꯒ ꯕꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯗꯥꯀꯤꯡꯅ ꯑꯗꯨꯒ ꯒꯨꯂꯤ 5 ꯒꯨꯂꯤ ꯃꯉꯥ ꯒꯨꯂꯤꯁꯦ ꯍꯥꯏꯅꯃꯨꯅꯦ ꯒꯨꯂꯤ 15 ꯍꯥꯏꯔꯒ ꯍꯥꯏꯒꯦ ꯑꯗꯨꯒ ꯒꯨꯂꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯒꯨꯂꯤ 15 ꯗꯥꯕꯤꯗꯣꯅ ꯀꯤꯡ ꯒꯨꯂꯤ ꯀꯧ ꯍꯥꯏ ꯑꯗꯨꯒ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯗꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣꯃꯦꯟ ꯃꯊꯪ ꯑꯃ ꯈꯔ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯗꯤ ꯍꯣꯁꯇꯨꯁꯨ ꯃꯌꯥꯝꯗ ꯀꯅꯥꯅ ꯀꯔꯤꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤ ꯀꯌꯥꯝ ꯍꯥꯏꯗꯣꯔꯤ ꯑꯗꯨꯝ ꯈꯔ ꯀꯣꯃꯦꯟꯗꯣ ꯄꯥꯁ ꯇꯧꯅꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯃꯇꯝꯗꯣ ꯂꯦꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯠꯇ꯭ꯔꯗꯤ ꯍꯩꯅꯗꯦ ꯊꯥꯅꯤꯡꯗꯦ ꯅꯠꯇꯗꯤ ꯒꯨꯂꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯍꯩꯕꯝ ꯂꯩꯔꯤꯕꯣ ꯑꯍꯩꯕꯝꯁꯦ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯆꯦꯛ ꯇꯧꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯍꯩꯕꯝ ꯂꯩꯔꯤꯕꯣ ꯑꯣ ꯑꯩ ꯄꯄꯥꯒ ꯂꯥꯛꯇꯦ ꯒꯨꯂꯤ 5 ꯑꯍꯩꯕꯝ ꯅꯪ ꯑꯩ ꯂꯣꯀꯦꯁꯟ ꯆꯦꯛ ꯇꯧꯕ ꯆꯠꯂꯨꯏꯔꯣ ꯅꯪ ꯀꯣꯃꯦꯟ ꯀꯩ ꯏꯔꯛꯇꯣꯏꯔꯣ ꯀꯣꯃꯦꯟ ꯏꯔꯣ
ꯒꯨꯂꯤ ꯀꯧꯋꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯗꯤ ꯍꯣꯁ ꯃꯣꯇꯣꯔ ꯊꯣꯡꯕ ꯆꯥꯔꯒ ꯂꯥꯏꯛ ꯇꯧ ꯑꯩ ꯁꯝꯕꯔ ꯆꯥꯖꯩꯀꯣ ꯃꯦ ꯊꯤꯛ ꯊꯥꯛ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯂꯩꯌꯦ ꯏꯆꯦ ꯍꯥꯏꯌꯦ ꯑꯍꯩꯕꯝ ꯒꯨꯂꯤ ꯀꯧꯁꯤ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯍꯥꯏꯕ꯭ꯔꯣ ꯒꯨꯂꯤ ꯀꯧꯔꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯗꯥꯃꯤꯗꯣꯟ ꯉꯁꯥꯏꯒꯤ ꯆꯠꯂꯒꯦ ꯍꯟꯗꯛꯇꯤ ꯑꯋꯣꯏꯕꯀꯤ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯆꯠꯂꯒꯦ ꯑꯋꯣꯏꯕꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯇꯧꯗꯣꯔꯤꯀꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯂꯩ ꯌꯥꯏ ꯑꯍꯩꯕꯝꯅ ꯅꯨꯄꯤꯒꯤ ꯏꯁꯧ ꯇꯥꯔꯤ ꯏꯆꯦ ꯍꯥꯏ ꯅꯨꯄꯤꯒꯤ ꯏꯁꯧ ꯇꯥꯔꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅꯗꯤ ꯈꯜꯂꯝꯒꯅꯤ ꯅꯪꯅ ꯃꯥꯏ ꯏꯁꯧꯗꯣ ꯇꯥꯕꯤꯔꯤꯌꯦꯅ ꯈꯔ ꯁꯥꯎꯁꯨ ꯁꯥꯎꯅ ꯅꯪꯅ ꯁꯤꯒ ꯅꯣꯛꯄ ꯌꯥꯎꯔꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯅꯨꯄꯥꯅꯤꯀꯣ ꯍꯦꯛꯇ ꯇꯧꯅꯣꯕ ꯑꯣ ꯅꯪ ꯄꯨꯃꯥꯎꯅ ꯇꯥꯟꯊꯣꯛ ꯇꯥꯔꯦ ꯃꯨꯊꯠꯂꯣ ꯃꯊꯛ ꯆꯣꯡꯉꯛꯀꯅꯤ ꯑꯗꯨꯏ ꯃꯆꯨꯝꯗꯣ ꯆꯣꯡꯕ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯃꯨꯊꯠꯂꯣ ꯇꯧꯍꯩꯗꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯨꯁꯃꯤꯇꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯗꯥꯛꯀꯤꯡ ꯋꯥꯊꯤ ꯉꯥꯡꯉꯤ ꯑꯩ ꯚꯥꯏꯕ꯭ꯔꯦꯁꯟꯒ ꯇꯧꯖꯗꯦꯀꯣ ꯃꯥ ꯀꯁꯝ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯤꯡ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯅꯣꯏ ꯅꯣꯛꯎꯈꯣ ꯍꯥꯏ ꯗꯥꯕꯤꯅꯣꯠ ꯍꯦꯛ ꯍꯦꯛ ꯅꯣꯛꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯕꯤꯅꯣꯠ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯗꯥꯀꯤꯡꯒꯤꯗꯤ ꯀꯩꯅꯣ ꯍꯧꯗ꯭ꯔꯤꯕꯣ ꯗ꯭ꯌꯨꯇꯤ ꯍꯧꯗ꯭ꯔꯤꯕꯣ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯀꯤꯡ ꯅꯣꯛꯈꯣ ꯍꯥꯏ ꯅꯣꯛꯈꯣ ꯍꯥꯏ ꯈꯥꯝꯃꯝꯃꯦ ꯁꯨꯄ꯭ꯔꯤꯇꯤꯒꯤꯁꯨ ꯊꯥꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯇꯤꯒꯤꯁꯨ ꯊꯥꯈ꯭ꯔꯦ ꯗꯥꯕꯤꯅꯣꯠ ꯃꯩ ꯋꯥꯠꯍꯟꯕ ꯌꯥꯗꯦꯀꯣ ꯑꯦꯜꯕꯤꯅ ꯆꯔꯣꯡ ꯌꯥꯜꯂꯦꯍꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯒ꯭ꯔꯨꯞꯁꯦ ꯑꯁꯤꯅ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤꯕꯧꯇꯤ ꯆꯔꯣꯡ ꯌꯥꯜꯂꯅꯤ ꯑꯗꯨꯏ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯅꯣꯏꯁꯨ ꯌꯥꯝ ꯈꯪꯅꯔꯔꯣꯏꯅꯀꯣ ꯈꯔ ꯈꯪꯅꯈꯤꯕ ꯃꯤꯁꯤꯅꯦꯕ ꯀꯩꯅꯣ ꯇꯧꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯍꯧꯗ꯭ꯔꯤ ꯄꯨꯡ 6 ꯔꯤꯄꯣꯔꯠꯅꯤ ꯑꯣꯀꯦ ꯄꯨꯡ 6ꯇꯒꯤ ꯄꯨꯡ 6ꯇꯒꯤꯅꯤꯅꯦ ꯄꯨꯡ 6ꯇꯒꯤꯅꯤ ꯂꯤꯂꯥ ꯁꯨꯔꯨꯁꯦ ꯄꯨꯡ 6ꯇ ꯉꯥꯏ ꯂꯩꯔꯣ ꯔꯦꯗꯤꯗ ꯑꯍꯩꯕꯝ ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯃꯥꯁꯅ ꯇꯧꯅꯣ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯍꯥꯏꯕ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯑꯩꯅ ꯅꯨꯡꯁꯥ ꯆꯥꯕꯁꯤꯗ ꯍꯧꯒꯠꯄ ꯇꯜ ꯂꯩ ꯍꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯑꯩ ꯀꯩꯅꯣ ꯄꯨꯡ 6ꯇ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯅꯪꯁꯨ ꯆꯠꯂꯣ ꯌꯥꯔꯦ ꯍꯧꯖꯤꯛꯁꯤꯒꯒꯤ ꯄꯨꯡ 6ꯁꯤꯗ ꯊꯣꯛꯍꯧꯗ꯭ꯔꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯦ ꯆꯠꯂꯣ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯕ ꯆꯠꯊꯣꯛꯑꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯟ ꯑꯣꯏꯔꯒ ꯏꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯨꯏ ꯅꯠꯇ꯭ꯔꯥ ꯀꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯅꯣꯛꯇꯣꯔꯤ ꯔꯥꯍꯨꯜ ꯃꯃꯥꯗꯣ ꯑꯝꯇ ꯀꯧꯔ ꯌꯦꯡꯍꯜꯂꯨ ꯅꯪꯅ ꯑꯝꯇ ꯐꯖꯅ ꯁꯐꯥꯏ ꯇꯧꯕꯤꯔꯦ ꯍꯥꯏꯔꯣ ꯗꯥꯀꯤꯡꯅ ꯕ꯭ꯔꯣ ꯑꯩꯁꯨ ꯅꯣꯛꯄꯗ ꯗꯥꯀꯤꯡ ꯑꯩ ꯄꯥꯕꯩ ꯁꯛꯇꯤꯒ ꯌꯥꯎꯗ꯭ꯔꯦꯍꯦ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯁꯨꯁꯃꯤꯇꯥ ꯐꯣꯟ ꯑꯅꯤꯃꯛ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯎꯁꯥꯗꯁꯨ ꯍꯥꯏꯔꯝꯃꯦ ꯕꯥꯏ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯆꯥꯔꯖ ꯇꯧꯔꯣ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 35ꯃꯨꯛ ꯂꯩꯔꯒ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯗꯥꯕꯤꯗꯣꯅ ꯀꯤꯡ ꯀꯟꯅ ꯅꯣꯛꯎ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯍꯩꯕꯝꯅ ꯕꯣꯔꯥ ꯄꯥꯎ ꯆꯥꯔꯨꯒꯦ ꯇꯧꯏꯅꯤ ꯍꯥꯏ ꯑꯍꯩꯕꯝ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯒꯋꯥꯗ ꯂꯩꯔꯣ ꯗꯤꯜꯂꯤꯗ ꯂꯩꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯎ ꯗꯗꯥ ꯂꯥꯛꯀꯅꯤ ꯍꯥꯎ ꯑꯍꯩꯕꯝꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯍꯥꯏ ꯑꯗꯣ ꯀꯣꯏꯕ ꯆꯠꯄꯁꯦ ꯈꯪꯗꯦ ꯈꯪꯗꯦ ꯑꯩ ꯏꯇꯣꯝꯇꯒꯤꯔ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯃꯨꯠꯅ ꯂꯩꯔꯤꯉꯩꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯍꯧꯗꯕ ꯄꯨꯡꯁꯤꯡꯗꯣ ꯂꯥꯟꯊꯈ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯇꯣꯞꯄ ꯄ꯭ꯂꯦꯅꯦꯠ ꯑꯝꯗ ꯄꯨꯅꯤ ꯍꯥꯏꯁꯨ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤꯔ ꯑꯩ ꯏꯇꯣꯝꯇꯒꯤꯔꯗꯤ ꯈꯪꯗꯦ
ꯗꯥꯛꯀꯤꯡ ꯋꯥꯔꯝꯃꯅꯤ ꯄꯨꯡ 6ꯇ ꯔꯤꯄꯣꯔꯠꯅꯦ ꯔꯦꯗꯤ ꯇꯧꯈꯠꯂꯣ ꯄꯨꯡ 6ꯇꯤ ꯇꯥꯗꯣꯔꯦ ꯋꯥꯔꯝꯃꯅꯤ ꯅꯣꯛꯄꯗ ꯅꯤꯝꯕꯨ ꯄꯥꯅꯤ ꯊꯛꯑꯣ ꯒ꯭ꯂꯥꯁ ꯑꯃ ꯗꯥꯛꯀꯤꯡꯅ ꯕ꯭ꯔꯣ ꯅꯣꯛꯄ ꯋꯥꯔꯦ ꯍꯥꯏ ꯗꯥꯛꯀꯤꯡ ꯈꯔ ꯀꯥꯎꯊꯣꯛꯄ꯭ꯔꯥꯗꯣ ꯉꯥꯛꯇꯪ ꯋꯥꯈꯜꯗꯣ ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯔꯝꯃꯅꯤ ꯁꯦ ꯊꯥꯡꯂꯨ ꯃꯣꯔ ꯊꯥꯡꯂꯨ 이씨 뭐지 이게 아시지 않겠다 정말 진짜 진짜 보자 언제 언제 선생님 나 마사나 ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩ ꯂꯩꯍꯧꯔꯣ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯕꯣꯇꯜ ꯄꯨꯔꯛꯑꯣ ꯀꯥꯎꯊꯣꯛꯀꯅꯨ ꯒꯨꯂꯤꯁꯦ ꯃꯔꯤ ꯃꯉꯥꯗꯤ ꯍꯦꯟꯕꯤꯗꯦ ꯃꯔꯤ ꯃꯉꯥ ꯒꯨꯂꯤ ꯄꯔꯦꯡ ꯕꯔꯥ ꯄꯥꯎꯒ ꯀꯔꯝꯕꯅ ꯍꯥꯎꯕ ꯍꯦꯟꯒꯦ ꯍꯥꯏꯗꯣ ꯑꯍꯩꯕꯅ ꯀꯤꯡꯕ꯭ꯔꯣ ꯅꯨꯄꯤꯒꯤ ꯏꯁꯧꯁꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯕꯤꯔꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯁꯥꯎꯒꯠꯂꯛꯏ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯅ ꯃꯆꯤ ꯂꯦꯡꯗ꯭ꯔꯗꯤ ꯃꯩ ꯍꯧꯔꯦꯗꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄꯥꯡꯒꯜꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯊꯧꯅꯥꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤꯅꯦ ꯃꯤꯒꯤ ꯁꯦꯟꯁꯁꯦ ꯌꯥꯡꯅ ꯈꯪꯕ ꯉꯝꯕꯅꯦꯕ ꯃꯥꯁꯅꯥ ꯂꯥꯛꯇ꯭ꯔꯤꯕ ꯕ꯭ꯔꯣ ꯃꯤ ꯂꯥꯛꯇꯕꯁꯦ ꯋꯥꯏꯍꯦ ꯋꯥꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯒꯨꯂꯤ ꯀꯧꯕ ꯇꯞꯅ ꯂꯥꯎꯔꯒꯨꯝꯕ ꯋꯥ ꯎꯏ ꯁꯤꯔꯦ ꯇꯞꯅ ꯀꯨꯝꯃꯨ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯡꯗꯕ ꯑꯗꯨꯒ ꯗꯥꯛꯀꯤꯡꯅ ꯍꯥꯏꯌꯦ ꯕꯥꯏ ꯑꯣꯏꯔꯦ ꯍꯣꯏ ꯗꯥꯛꯀꯤꯡ ꯕꯥꯏ ꯑꯣꯏꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯍꯩꯕꯝꯁꯨ ꯀꯣꯏꯕ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯑꯍꯩꯕꯝ ꯍꯥꯏꯌꯦ ꯀꯤꯡꯕ꯭ꯔꯣ ꯅꯨꯄꯤꯗ ꯑꯇꯦꯝ ꯄꯤꯔꯗꯤ ꯂꯣꯏꯔꯦ ꯆꯔꯥ ꯍꯦꯟꯗꯧꯔꯦ ꯑꯩ ꯍꯥꯏ ꯍꯦꯜꯂꯣꯏꯍꯦ ꯀꯩꯒꯤ ꯆꯔꯥ ꯍꯦꯟꯗꯣꯏꯅꯣ ꯃꯉꯣꯟꯗ ꯄꯤꯔꯒ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯇꯨꯃꯤꯟ ꯊꯝꯃꯝꯗꯣꯏꯅꯤ ꯅꯪꯅ ꯈꯪꯗꯕꯤꯗ ꯑꯍꯩꯕꯝ ꯀꯣꯏꯊꯔꯨꯔꯣ
ꯑꯗꯨꯒ ꯗꯥꯀꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣꯏꯗ ꯉꯥꯏꯍꯥꯛ ꯄꯤꯔꯒ ꯁꯥꯎꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯧꯁꯜꯂꯣ ꯍꯥꯏ ꯗꯥꯀꯤꯡꯗꯒꯤ ꯇꯤꯞꯄꯅꯤ ꯂꯧ ꯇꯤꯞꯄꯅꯤ ꯗꯥꯀꯤꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯌꯨꯝ ꯄꯨꯕ ꯃꯤ ꯑꯃꯅꯤ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯑꯗꯨꯝ ꯑꯍꯩꯕꯝ ꯀꯣꯏꯕ ꯆꯠꯄꯁꯨ ꯆꯠꯄꯤꯔꯣ ꯍꯥꯏꯗꯤ ꯃꯇꯣꯝꯇ ꯂꯩꯔꯗꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯒ ꯈꯪꯉꯛꯇ꯭ꯔꯦ ꯄ꯭ꯔꯦꯝꯂꯇꯥꯗ ꯉꯁꯤ ꯊꯥꯈ꯭ꯔꯕꯅꯦ ꯑꯌꯨꯛꯇ ꯃꯥꯁꯨ ꯈꯔ ꯌꯥꯝꯃꯛꯑꯕ ꯈꯔ ꯈꯔ ꯇꯪꯈꯠꯂꯛꯑꯦ ꯃꯕꯨꯛꯇꯣ ꯊꯜꯂꯕꯅꯤꯅ ꯅꯍꯥꯟꯒꯩꯗꯤ ꯃꯥ ꯑꯗꯨꯝ ꯊꯥꯔꯝꯃꯤꯌꯦ ꯑꯩ ꯍꯩꯇꯦꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯁꯇꯔ ꯑꯩ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏ ꯑꯩ ꯄꯪꯉꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯋꯥ ꯂꯩꯔꯕꯅꯤ ꯑꯩ ꯄꯪꯉꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯋꯥ ꯂꯩꯔꯕꯅꯤ ꯑꯣꯂꯥꯡꯉꯦ 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 ꯗꯥꯀꯤꯟ ꯑꯩꯁꯦ ꯋꯥꯏꯇꯤꯗ ꯎꯕꯗ ꯌꯥꯝꯅ ꯁꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯍꯥꯏ ꯁꯤꯡꯉꯤꯅꯦ ꯁꯤꯡꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯤꯕꯨ ꯁꯤꯡꯕ ꯄꯪꯕ ꯍꯥꯏꯕ ꯂꯩꯅꯗꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯤꯗꯤ ꯂꯣꯏꯅ ꯃꯁꯥꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯉꯦꯅ ꯀꯔꯤꯅꯣ ꯀꯔꯤ ꯕꯟ ꯇꯧ ꯍꯥꯏꯕ ꯅꯪ ꯁꯤ ꯑꯆꯣꯠꯄ ꯁꯦꯠꯂ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯒꯦ ꯗꯥꯀꯤꯡ ꯂꯩꯔꯤꯕꯣ ꯑꯗꯣ ꯗꯥꯀꯤꯡꯅ ꯍꯥꯏ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯑꯩ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯌꯦ ꯍꯥꯏ ꯑꯁ ꯅꯣꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯗꯨꯗꯤ ꯐꯖꯅ ꯁꯤꯡꯉꯝꯃꯅꯤꯗ ꯑꯣꯏꯗꯤ ꯑꯩ ꯉꯁꯤ ꯅꯣꯡꯃꯟꯅꯅ ꯋꯥꯔꯦ ꯍꯥꯏꯍꯩꯗꯦꯀꯣ ꯋꯥꯔꯦ ꯍꯥꯏꯕ ꯅꯣꯡꯃꯟꯅ ꯂꯣꯏꯔꯦ ꯑꯣꯟ ꯍꯣꯏ ꯍꯣꯏ ꯑꯣꯟ ꯂꯩꯕꯤꯌꯣ ꯑꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯄꯨꯡ 2 ꯐꯥꯕ ꯉꯥꯏꯅꯤ ꯃꯤ ꯑꯃꯅꯤꯇꯪ ꯑꯣꯏꯁꯤꯜꯂꯗꯤꯅꯦ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ ꯑꯩꯗꯤ
Kay hindi ba? Hoy! ꯍꯣꯏ ꯗꯥꯛꯀꯤꯡ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯑꯩꯅꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 50 ꯐꯥꯔꯦ ꯑꯗꯣ ꯄꯨꯡ 2 ꯇꯥꯕ ꯁꯨꯝ ꯉꯥꯏꯔꯤꯕ ꯄꯨꯡ 2 ꯐꯥꯎꯗꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯒꯨꯗ ꯂꯛ ꯉꯁꯤ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯀꯤ ꯑꯣꯀꯦ 10 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦꯗ ꯉꯥꯏꯕꯁꯨ ओके ब्रो तौथोꯛꯎꯔꯣ